ꯑꯍꯥꯟꯕꯃꯛꯇꯗ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯌꯥꯝꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯃꯤꯔꯥ ꯊꯣꯛꯆꯣꯝꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯅꯨꯡꯉꯥꯏꯔꯕ ꯐꯨꯡꯒꯥ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯅ ꯕꯤꯗ꯭ꯌꯥ ꯃꯣꯏꯔꯥꯡꯊꯦꯝ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ꯫ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯈꯨꯟ ꯑꯃꯗꯅꯤ ꯂꯩꯁꯤ ꯍꯦꯟꯕꯤ ꯀꯧꯕꯤ ꯂꯩꯁꯥꯕꯤ ꯑꯃ ꯂꯩꯔꯝꯃꯤ꯫ ꯃꯍꯥꯛ ꯏꯊꯛ ꯏꯔꯥꯡꯗ ꯇꯥꯎꯕꯤꯅꯤ꯫ ꯅꯨꯃꯤꯠ ꯆꯨꯞꯄ ꯃꯀꯦ ꯁꯦꯝꯗꯨꯅ ꯂꯩꯕꯤꯅꯤ꯫ ꯅꯣꯡꯃꯇꯁꯨ ꯃꯃꯥꯒꯤ ꯃꯇꯦꯡ ꯄꯥꯡꯂꯝꯗꯦ꯫ ꯃꯃꯥꯅ ꯆꯩ ꯉꯥꯡꯂꯕꯁꯨ ꯃꯍꯥꯛꯅ ꯀꯔꯤꯁꯨ ꯂꯧꯔꯝꯗꯦ꯫ ꯃꯍꯥꯛ ꯅꯨꯄꯥꯁꯨ ꯌꯥꯝꯅ ꯀꯣꯏꯔꯝꯃꯤ꯫ ꯅꯨꯄꯥꯗꯒꯤ ꯆꯥꯊꯣꯛꯄ ꯂꯧꯊꯣꯛꯄꯒꯤ ꯍꯩꯅꯕꯤ ꯑꯃꯁꯨ ꯂꯩꯔꯝꯃꯤ꯫ ꯇꯨꯡꯒꯤ ꯈꯟꯊꯗ ꯉꯥꯏꯍꯥꯛꯀꯤ ꯈꯜꯂꯛꯄ ꯋꯥꯈꯜꯅ ꯃꯍꯥꯛꯀꯤ ꯑꯄꯥꯝꯕꯅꯤ꯫ ꯃꯥꯏꯊꯣꯡꯒꯤ ꯐꯖꯕꯗ ꯉꯥꯎꯕꯤ ꯋꯥꯈꯜ ꯊꯦꯟꯕꯤ ꯂꯩꯁꯤ ꯍꯦꯟꯕꯤꯅꯤ꯫ ꯃꯍꯥꯛꯀꯤ ꯃꯃꯥꯅ ꯋꯥꯖꯕ ꯀꯔꯤꯁꯨ ꯃꯍꯥꯛꯅ ꯈꯟꯕꯤꯗꯦ꯫ ꯋꯥꯔꯛꯄ ꯂꯧꯗ꯭ꯔꯕꯤ ꯂꯩꯁꯤ ꯍꯦꯟꯕꯤꯅꯤ꯫ ꯃꯃꯥ ꯁꯛꯍꯦꯟꯕꯤ ꯐꯤꯁꯥꯀꯣꯟꯗ ꯐꯤ ꯁꯥꯔꯤ꯫ ꯃꯆꯥꯅ ꯃꯀꯦ ꯁꯦꯝꯗꯨꯅ ꯊꯣꯛꯂꯛꯄ ꯎꯕꯗ ꯍꯥꯏꯔꯛꯏ, "ꯍꯥꯏ, ꯀꯗꯥꯏꯗ ꯑꯃꯨꯛ ꯆꯠꯇꯣꯔꯦ?" ꯂꯩꯁꯤ ꯍꯦꯟꯕꯤꯅ, "ꯏꯃꯥ, ꯑꯩ ꯊꯥꯔꯤꯛꯊꯥ ꯍꯣꯏꯐꯥꯎ ꯆꯠꯂꯨꯒꯦ." "ꯆꯠꯁꯨ ꯆꯠꯈ꯭ꯔꯦ, ꯍꯪꯉꯨꯔꯒꯅ ꯊꯥꯔꯤꯛꯊꯥꯗꯇ ꯃꯣꯏꯗ ꯀꯔꯤ ꯇꯧꯕ ꯆꯠꯀꯦ ꯍꯥꯏꯕꯅꯣ?" "ꯏꯃꯥꯅ ꯏꯄꯥꯅꯕꯤꯌꯨ ꯍꯥꯏꯗꯤ ꯃꯔꯝ ꯂꯩꯇꯅ ꯆꯠꯂꯤꯅꯦ ꯀꯩꯅꯣ? ꯅꯪꯅꯦ ꯀꯥ ꯑꯃꯗꯤ ꯍꯦꯜꯂꯕꯅꯤ꯫ ꯅꯣꯡꯃꯇꯁꯨ ꯂꯩꯁꯥꯕꯤ ꯃꯆꯥ ꯑꯃ ꯑꯣꯏꯕꯒꯤ ꯏꯃꯨꯡ ꯃꯥꯡꯒꯣꯟ ꯁꯤꯠ ꯁꯦꯡꯗꯅ ꯂꯨꯅ ꯅꯥꯟꯅ ꯊꯝꯕ ꯌꯥꯏ, ꯃꯗꯨꯗꯤ ꯅꯠꯇꯦ ꯅꯁꯥꯅ ꯆꯥꯕꯒꯤ ꯀꯣꯟꯗꯨꯐꯥꯎ ꯐꯦꯡꯅꯤꯡꯗꯦ, ꯇꯧꯅꯤꯡꯗꯦ꯫ ꯅꯪꯕꯨ ꯑꯉꯥꯡ ꯃꯆꯥꯔꯣ?" "ꯑꯩꯅ ꯊꯥꯔꯤꯛꯊꯥ ꯍꯣꯏꯐꯥꯎ ꯆꯠꯂꯨꯒꯦ ꯍꯥꯏꯕꯒꯤꯅꯤꯅꯦ ꯏꯃꯥꯅ ꯁꯨꯝ ꯆꯒꯠ ꯆꯒꯠ ꯉꯥꯡꯂꯤꯁꯦ꯫ ꯑꯩꯁꯦ ꯂꯩꯁꯥꯕꯤꯅꯤ, ꯌꯨꯝꯗ ꯍꯟꯅꯕꯤ ꯁꯥꯗꯨꯅ ꯊꯕꯛ ꯁꯨꯝ ꯇꯧꯔꯒ ꯂꯩꯌꯨ ꯍꯥꯏꯔꯣ? ꯍꯣꯏꯗꯤ ꯉꯝꯖꯔꯔꯣꯏꯌꯦ, ꯑꯩꯉꯣꯟꯗ ꯊꯕꯛ ꯁꯨꯒ ꯍꯥꯏꯕꯤꯔꯛꯀꯅꯨ." ꯍꯥꯏꯔꯝꯗꯨꯅ ꯃꯃꯥꯅ ꯉꯥꯡꯕꯒ ꯇꯥꯗ ꯊꯣꯔꯛꯂꯤ꯫ ꯑꯗꯨꯒ ꯃꯃꯥꯟꯅꯕꯤ ꯊꯥꯔꯤꯛꯊꯥꯒ ꯅꯨꯄꯥ ꯎꯅꯕ ꯂꯥꯛꯂꯤ꯫ ꯂꯥꯛꯅ ꯂꯥꯛꯅ ꯊꯥꯔꯤꯛꯊꯥꯅ ꯍꯥꯏꯔꯛꯂꯝꯃꯤ, "ꯂꯩꯁꯤ ꯏꯕꯦꯝꯃ, ꯅꯪꯁꯦ ꯑꯌꯥꯕ ꯅꯨꯄꯤꯅꯤ, ꯅꯨꯄꯥꯕꯗꯨ ꯌꯥꯝꯅ ꯀꯣꯏꯕ." "ꯍꯣꯏ ꯏꯕꯦꯝꯃ, ꯂꯩꯁꯥꯕꯤ ꯑꯣꯏꯔꯤꯉꯩ ꯀꯣꯏꯍꯧꯗꯅ ꯍꯌꯦꯡ ꯃꯧ ꯑꯣꯏꯔꯕ ꯀꯥꯟꯗ ꯀꯣꯏꯒꯗ꯭ꯔꯣ? ꯂꯩꯁꯥꯕꯤ ꯍꯥꯏꯕꯁꯤꯗꯤ ꯅꯨꯄꯥ ꯃꯌꯥꯝ ꯀꯣꯏꯗꯧꯅꯤ꯫ ꯑꯗꯨꯅ ꯑꯩꯗꯤ ꯀꯣꯏꯅꯤ, ꯑꯗꯨꯒꯅꯦ ꯁꯦꯜ ꯄꯥꯏꯕ ꯃꯁꯛ ꯃꯇꯧ ꯐꯖꯕ ꯑꯃꯗ ꯀꯣꯛ ꯂꯩꯔꯒ ꯂꯣꯏꯔꯦ꯫ ꯌꯥꯔꯦ, ꯅꯪꯒꯤ ꯅꯨꯄꯥ ꯎꯅꯕ ꯆꯠꯄꯗ ꯑꯩꯗꯤꯅꯦ ꯌꯨꯝꯗꯒ ꯂꯩꯕꯒ ꯁꯪꯗ꯭ꯔꯤ꯫ ꯃꯇꯝ ꯃꯥꯡꯉꯤ, ꯊꯕꯛ ꯌꯥꯝ ꯁꯤꯠꯂꯤ꯫ ꯃꯇꯝ ꯃꯥꯡꯂꯁꯨ ꯑꯩꯒꯤ ꯇꯨꯡ ꯏꯟꯅꯔꯛꯄꯒꯤ ꯀꯥꯟꯅꯔꯤꯕꯗꯨꯅꯤ꯫ ꯅꯨꯄꯥꯅ ꯄꯤꯔꯛꯄ ꯄꯣꯠ ꯆꯩꯗ ꯅꯪꯒꯤꯁꯨ ꯑꯩꯅ ꯁꯔꯨꯛ ꯈꯥꯏꯔꯤꯗꯨꯗꯤ." "ꯍꯣꯏ, ꯑꯗꯨꯕꯨꯗꯤ ꯆꯨꯝꯃꯦꯕ. ꯑꯗꯣ ꯑꯥꯗ ꯂꯩꯔꯦ ꯅꯪꯒꯤ ꯑꯃꯨꯛ ꯀꯥꯊꯤꯁꯦ." "ꯑꯃꯨꯛ ꯀꯥꯊꯤ ꯑꯣꯏꯔꯁꯨ ꯀꯥꯟꯅꯈ꯭ꯔꯕ. ꯑꯩꯅ ꯍꯥꯏꯕ ꯋꯥꯗꯅꯦ ꯍꯣꯏ ꯍꯣꯏꯗꯒꯤ ꯍꯦꯟꯄꯣꯟꯇꯦ." ꯉꯧꯕꯁꯨ ꯂꯝꯄꯥꯛꯇ ꯐꯝꯗꯨꯅ ꯂꯩꯁꯤ ꯍꯦꯟꯕꯤ ꯉꯥꯏꯔꯝꯕꯅꯤ꯫ ꯉꯧꯕꯅ, "ꯃꯁꯤꯒꯤ ꯅꯨꯄꯤꯁꯤꯁꯨ ꯊꯣꯛꯂꯛꯇꯦ. ꯃꯣꯏ ꯅꯨꯄꯤꯒꯤ ꯍꯧꯅꯕꯤ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯃꯤꯡꯁꯦꯜ ꯌꯦꯡꯕꯤꯗꯣ ꯇꯧꯗꯨꯅ ꯂꯩꯈ꯭ꯔꯖꯥꯠꯂ ꯈꯪꯗꯦꯕ. ꯑꯩꯗꯤ ꯎꯇꯤ ꯊꯣꯡꯕꯒ ꯇꯞꯇꯥꯏ ꯆꯥꯁꯤꯜꯂꯒ ꯇꯨꯝꯃꯨꯕꯒꯤ ꯄꯨꯛꯀ ꯅꯨꯡꯉꯥꯏꯇꯕꯅꯤ. ꯑꯩꯕꯨ ꯀꯥꯆꯤꯟ ꯑꯃꯗ ꯆꯪꯁꯤꯜꯂꯨꯕꯅ ꯐꯗꯣꯏꯖꯥꯠꯂꯣ?" ꯃꯇꯨꯡꯂꯣꯝꯗꯒꯤ ꯂꯩꯁꯤ ꯍꯦꯟꯕꯤꯅ, "ꯍꯣ ꯂꯥꯛꯆꯔꯦ, ꯀꯔꯥꯏꯗ ꯑꯃꯨꯛ ꯆꯪꯉꯨꯒꯦ ꯍꯥꯏꯕꯅꯣ?" "ꯀꯥꯆꯤꯟꯗ ꯄꯨꯛꯁꯦ ꯅꯠꯇꯦ, ꯁ꯭ꯋꯥꯏꯗ ꯉꯥꯏꯕꯁꯦ ꯋꯥꯔꯦ. ꯀꯥꯆꯤꯟꯗ ꯑꯃꯨꯛ ꯂꯩꯔꯒ ꯉꯥꯏꯒꯦ ꯇꯧꯕ." "ꯑꯩꯁꯦ ꯉꯁꯤꯁꯦ ꯊꯃꯣꯏꯁꯦ ꯏꯔꯥꯡ ꯂꯥꯡꯉꯤꯗ. ꯅꯪꯕꯨ ꯎꯕꯗ ꯊꯃꯣꯏꯁꯦ ꯀꯔꯤꯅꯣ ꯑꯃꯗꯤ ꯇꯧꯔꯦꯕ." "ꯑꯁꯦꯡꯕ?" "ꯍꯣꯏ, ꯑꯍꯣꯏꯒꯤ." "ꯑꯗꯣ ꯉꯧꯕꯗ ꯑꯩꯅ ꯉꯔꯥꯡ ꯄꯤꯔꯛꯇꯕ ꯌꯥꯗꯦ ꯍꯥꯏꯖꯈꯤꯕꯗꯣ ꯄꯨꯔꯛꯂꯕꯣ?" "ꯄꯥꯏꯔꯛꯄꯕꯨ ꯎꯗꯦꯗ." "ꯁꯦꯜꯗꯨꯔꯣ? ꯑꯗꯨꯗꯣ ꯁꯨꯒꯗꯕ ꯈꯔ ꯋꯥꯠꯂꯦꯅ ꯄꯨꯔꯛꯇ꯭ꯔꯦ." "ꯑꯗꯨꯗꯤ ꯑꯩ ꯆꯪꯈ꯭ꯔꯒꯦ. ꯑꯩꯅ ꯁꯣꯏꯍꯟꯕ ꯌꯥꯔꯣꯏ ꯐꯖꯅ ꯍꯥꯏꯈ꯭ꯔꯒ." "ꯆꯪꯈꯤꯅꯨꯕ. ꯑꯩ ꯀꯅꯥꯗꯒꯤꯅꯣ ꯂꯥꯛꯄ꯭ꯔꯥ ꯐꯣꯏꯕ꯭ꯔꯥ ꯍꯨꯔꯥꯜꯂꯒ ꯑꯣꯏꯔꯁꯨ ꯁꯨꯅꯕ ꯊꯤꯔꯒ ꯄꯤꯔꯗꯤ ꯌꯥꯔꯕ ꯅꯠꯇ꯭ꯔꯣ? ꯑꯗꯨꯕꯨ ꯅꯪꯕꯨ ꯀꯩꯗ ꯁꯤꯖꯤꯟꯅꯔꯤꯅꯣ? ꯎꯅꯕ ꯈꯨꯗꯤꯡꯒꯤ ꯁꯦꯜꯗ ꯍꯥꯏꯔꯤꯁꯤꯕꯣ?" "ꯑꯗꯨꯕꯨꯔꯣ, ꯏꯕꯥꯅꯤꯒꯤ ꯂꯨꯍꯣꯡꯕꯗ ꯅꯣꯏꯒꯤ ꯌꯨꯝꯗ ꯄꯨꯔꯛꯅꯕ ꯇꯨꯡꯁꯤꯜꯂꯤꯅꯦ, ꯑꯍꯨꯟꯄꯣꯠ ꯂꯥꯡꯁꯤꯜꯂꯤꯅꯦ." "ꯑꯍꯥ, ꯑꯗꯨꯗꯤ ꯍꯌꯦꯡꯃꯛ ꯑꯩ ꯁꯦꯜꯗꯣ ꯁꯨꯅꯕ ꯊꯤꯔꯛꯂꯒꯦ. ꯑꯩꯈꯣꯏ ꯌꯨꯝꯗ ꯂꯥꯛꯄꯗ ꯄꯨꯔꯛꯅꯕ ꯑꯣꯏꯔꯗꯤ ꯑꯩꯁꯨ ꯌꯥꯏꯌꯦ, ꯄꯤꯒꯦ. ꯍꯌꯦꯡ ꯄꯤꯒꯦ. ꯁꯤꯗ ꯉꯥꯏꯔꯝꯒꯦ." "ꯑꯗꯣ ꯑꯩ ꯉꯁꯤꯒꯤꯗꯤ ꯆꯪꯈ꯭ꯔꯒꯦ. ꯍꯌꯦꯡ ꯑꯃꯨꯛ ꯊꯦꯡꯅꯔꯁꯦꯕ. ꯍꯌꯦꯡ ꯑꯣꯏꯅ ꯋꯥꯔꯤꯁꯨ ꯐꯖꯅ ꯁꯥꯟꯅꯔꯁꯤ." "ꯋꯥꯔꯤ ꯐꯥꯎ ꯐꯖꯅ ꯁꯥꯟꯅꯗ꯭ꯔꯤ. ꯆꯪꯉꯒꯦ ꯍꯥꯏꯁꯤꯕꯨ ꯑꯩꯒ ꯐꯝꯃꯤꯟꯅꯔꯒ ꯋꯥꯔꯤ ꯁꯥꯕ ꯄꯥꯝꯗ꯭ꯔꯣ? ꯑꯩꯗꯤ ꯅꯪꯒ ꯅꯨꯃꯤꯠ ꯆꯨꯞꯄ ꯑꯃ ꯁꯥꯟꯅꯔꯁꯨ ꯉꯝꯒꯅꯤ, ꯆꯥꯛ ꯆꯥꯗ꯭ꯔꯁꯨ ꯉꯝꯒꯅꯤ. ꯅꯪꯒꯤ ꯅꯁꯛꯁꯦ ꯑꯗꯨꯝ ꯎꯅꯤꯡꯗꯨꯅ ꯂꯩ. ꯅꯪꯗꯤ ꯑꯩꯕꯨ ꯀꯔꯤꯝꯇ ꯅꯨꯡꯁꯤꯗꯕ ꯃꯥꯜꯂꯦ." "ꯑꯩꯗꯤ ꯅꯪꯒꯤ ꯅꯁꯛꯁꯦ ꯌꯦꯡꯁꯤꯜꯂꯨꯕꯗ ꯃꯪꯗꯕꯨ ꯎꯅꯤ. ꯀꯨꯆꯨꯅꯤꯅ ꯃꯨꯕꯗꯒꯤ ꯍꯦꯟꯗꯣꯛꯇꯅ ꯁꯪꯕ ꯑꯃꯁꯨ ꯌꯥꯎꯔꯤ.
ꯐꯨꯔꯤꯠꯅꯤꯅ ꯃꯔꯥꯡ ꯀꯨꯆꯨꯒ ꯆꯥꯅꯕ ꯈꯤꯇꯁꯨ ꯁꯦꯠꯂꯨꯗꯅ ꯍꯥ ꯀꯩ ꯍꯥꯏꯕꯅꯣ ꯐꯖꯅ ꯇꯥꯗ꯭ꯔꯦ ꯑꯩꯒꯤ ꯅꯥꯀꯣꯡꯁꯦ ꯍꯟꯗꯛꯇꯤ ꯁꯦꯡꯗꯕꯒꯤꯔ ꯀꯩꯅꯣ ꯇꯥꯗ꯭ꯔꯤꯕꯣ ꯑꯃꯨꯛꯀ ꯍꯥꯏꯔꯛꯑꯣ ꯐꯖꯅ ꯑꯩꯁꯨꯅꯦ ꯇꯥ ꯉꯧꯕꯕꯨ ꯌꯥꯝ ꯅꯨꯡꯁꯤꯕꯖꯥꯠꯅꯤ ꯅꯨꯡꯁꯤꯃꯟꯗꯅ ꯀꯔꯤꯒ ꯆꯥꯡꯗꯝꯅꯗꯣꯏꯅꯣ ꯍꯥꯏꯐꯝ ꯈꯪꯗ꯭ꯔꯤ ꯑꯁꯦꯡꯕ ꯌꯥꯝ ꯍꯔꯥꯎꯏꯗ ꯑꯩꯅꯦ ꯍꯌꯦꯡꯃꯛ ꯑꯔꯩꯕ ꯃꯥꯟꯆꯥꯡ ꯌꯣꯜꯂꯒ ꯅꯪꯒꯤ ꯁꯦꯜ ꯁꯣꯏꯗꯅ ꯄꯤꯅꯤ ꯑꯗꯨꯗꯤ ꯑꯩ ꯆꯠꯂꯒꯦ ꯍꯌꯦꯡꯒꯤ ꯋꯥꯔꯤꯁꯨ ꯈꯔ ꯈꯥꯛꯆꯤꯜꯂꯒꯦ ꯑꯍꯣꯏ ꯍꯌꯦꯡꯗꯤ ꯀꯨꯏꯅ ꯁꯥꯟꯅꯁꯤ ꯀꯣ ꯍꯣꯏꯁꯦ ꯁꯦꯜ ꯑꯗꯨꯗ ꯁꯣꯏꯍꯟꯒꯅꯨ ꯋꯥꯔꯤꯗꯤ ꯁꯥꯕ ꯁꯥꯗꯕ ꯇꯥꯡꯉꯧꯕꯗ ꯂꯩꯔꯤ ꯑꯗꯣ ꯑꯩ ꯆꯪꯉꯒꯦ ꯏꯃꯥꯟꯅꯕꯤꯁꯨ ꯌꯥꯎꯔꯛꯏ ꯃꯥꯁꯨ ꯑꯩꯅ ꯅꯝꯗꯅ ꯄꯨꯕꯤꯔꯛꯏꯅꯤ ꯃꯇꯝꯒ ꯄꯥꯝꯃꯨꯈ꯭ꯔꯕ ꯑꯍꯣꯏ ꯑꯗꯨꯗꯤ ꯆꯪꯉꯣ ꯂꯩꯁꯤ ꯍꯦꯟꯕꯤ ꯃꯊꯟꯇ ꯍꯥꯏꯖꯩ ꯃꯁꯤꯒꯤ ꯅꯨꯄꯥꯁꯦ ꯋꯥ ꯌꯥꯝ ꯈꯪꯗꯤ ꯆꯥꯅꯕꯁꯨ ꯂꯩꯅꯤ ꯈꯪꯗꯦ ꯑꯩ ꯍꯦꯛꯇ ꯍꯥꯏꯔꯒꯦꯗ ꯑꯩꯁꯦ ꯏꯁꯤꯡꯒꯨꯝꯕ ꯀꯔꯤꯅꯣ ꯑꯃꯗꯤ ꯆꯤꯟꯁꯦ ꯊꯛꯅꯤꯡꯒꯨꯝ ꯆꯥꯅꯤꯡꯒꯨꯝꯕ ꯑꯃꯗꯤ ꯇꯧꯕ ꯀꯔꯤꯅꯣ ꯃꯁꯤ ꯅꯨꯄꯤꯁꯤꯕꯣ ꯆꯥꯊꯣꯛ ꯊꯛꯇꯣꯛꯇꯨꯒꯤꯗ ꯇꯧꯗꯨꯅ ꯂꯩ ꯃꯁꯛ ꯐꯖꯩꯅ ꯀꯣꯏꯔꯨꯕꯅꯤ ꯌꯥꯕꯁꯨ ꯃꯥꯅ ꯈꯛꯇ ꯌꯥꯕꯤꯔꯛꯄꯁꯤꯗ ꯑꯗꯨꯕꯨ ꯃꯨꯠꯇꯣꯔꯤꯕ ꯀꯩꯅꯣ ꯈꯪꯗꯦꯗ ꯑꯩ ꯉꯧꯕꯅ ꯇꯥꯁꯤꯟꯅꯗ ꯃꯪꯗꯨꯅ ꯁꯨꯝ ꯂꯩꯕꯗꯨꯗ ꯃꯁꯥ ꯄꯥꯏꯗꯨꯅ ꯂꯩꯁꯤ ꯍꯦꯟꯕꯤꯅ ꯀꯔꯤ ꯇꯧꯔꯒꯦ ꯁꯣꯅꯣꯐꯨꯅ ꯆꯠꯄ꯭ꯔꯥ ꯀꯩꯅꯣ ꯀꯩꯁꯨ ꯅꯠꯇꯦꯗ ꯑꯩꯁꯨ ꯆꯠꯂꯒꯦꯕ ꯅꯪꯁꯨ ꯆꯪꯉꯣ ꯊꯦꯡꯒꯅꯤ ꯅꯃꯥꯟꯅꯕꯤꯁꯤꯁꯨ ꯑꯩꯈꯣꯏ ꯌꯦꯡꯕꯗ ꯃꯉꯛꯀꯁꯦ ꯃꯔꯤꯟ ꯆꯠꯂꯅꯤ ꯉꯥꯏꯍꯥꯛ ꯂꯩꯔꯗꯤ ꯁ꯭ꯋꯥꯏꯕ ꯌꯧꯔꯛꯂꯅꯤ ꯁꯤꯡꯖꯨ ꯂꯩꯔꯝꯃꯣ ꯍꯥꯏꯕꯅꯤ ꯏꯃꯥꯟꯅꯕꯤꯁꯦ ꯁꯤꯡꯖꯨ ꯄꯤꯖꯒꯦ ꯍꯥꯏꯗꯨꯅ ꯄꯨꯔꯛꯄꯅꯤ ꯀꯔꯤ ꯅꯨꯄꯥꯅꯣ ꯈꯪꯁꯤꯟꯅꯗꯕ ꯌꯥꯝ ꯍꯩꯌꯦ ꯍꯣꯏꯁꯦ ꯂꯩꯔꯒꯦ ꯂꯥꯛꯑꯣ ꯁꯦꯜꯕꯨ ꯂꯨꯄꯥ ꯑꯃꯈꯛ ꯌꯥꯎꯔꯛꯑꯦ ꯑꯁꯨꯝꯅ ꯂꯩꯁꯤ ꯍꯦꯟꯕꯤ ꯉꯧꯕꯒ ꯎꯅꯕ ꯂꯣꯏꯕꯒ ꯈꯣꯏꯃꯨ ꯀꯧꯕ ꯅꯨꯄꯥ ꯑꯃꯒ ꯎꯅꯔꯝꯃꯤ ꯈꯣꯏꯃꯨ ꯅꯨꯄꯤ ꯊꯤꯕ ꯄꯥꯈꯪ ꯁꯥꯕ ꯅꯨꯄꯥꯅꯤ ꯃꯁꯛ ꯃꯇꯧꯗꯤ ꯌꯥꯝꯅ ꯐꯖꯩ ꯂꯩꯁꯤ ꯍꯦꯟꯕꯤꯁꯨ ꯃꯍꯥꯛꯀꯤ ꯃꯁꯛꯇ ꯉꯥꯎꯗꯨꯅ ꯀꯅꯥꯅꯣ ꯀꯔꯤꯅꯣ ꯊꯤꯗ ꯑꯔꯦꯞꯄꯅꯤ ꯈꯟꯅ ꯅꯨꯡꯁꯤꯔꯤꯕꯅꯤ ꯈꯣꯏꯃꯨꯅ ꯍꯥꯏꯖꯩ ꯑꯩꯅ ꯉꯥꯏꯔꯛꯂꯤꯁꯦ ꯀꯌꯥꯗꯤ ꯀꯨꯏꯔꯦ ꯑꯩꯒꯤ ꯁꯥꯎꯅꯤꯡꯕꯤꯗ ꯍꯧꯔꯛꯇꯣꯔꯦꯗ ꯀꯦꯔꯁꯨ ꯐꯖꯔꯣꯏꯗꯕ ꯃꯁꯛꯇꯣ ꯀꯦꯗꯅ ꯂꯩꯔ ꯆꯠꯂ ꯈꯪꯗꯦꯕ ꯍꯣꯏꯗ ꯍꯦꯛ ꯉꯥꯏꯊꯣꯛꯀꯦ ꯂꯩꯁꯥꯕꯤ ꯉꯥꯏꯕꯕꯨ ꯄꯥꯈꯪ ꯁꯥꯕ ꯑꯩꯅ ꯀꯔꯤꯒꯤ ꯋꯥꯖꯔꯨꯅꯤ ꯁꯥꯎꯕꯤꯔꯣꯏ ꯑꯁꯨꯝꯅ ꯂꯩꯔꯤꯉꯩ ꯂꯩꯁꯤ ꯍꯦꯟꯕꯤꯁꯨ ꯈꯣꯏꯃꯨꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯇꯨꯅ ꯀꯌꯥꯝ ꯀꯨꯏꯔꯒꯦ ꯂꯥꯛꯄ ꯑꯩꯁꯨ ꯉꯟꯅ ꯂꯥꯛꯀꯦ ꯇꯧꯕꯅꯤ ꯑꯗꯨꯗ ꯌꯨꯝꯒꯤ ꯊꯕꯛ ꯂꯣꯏꯁꯤꯜꯂꯝꯃꯤꯅꯤ ꯀꯨꯏꯗ꯭ꯔꯤ ꯈꯔꯗꯤ ꯈꯤꯇꯪ ꯁꯥꯎꯅꯤꯡꯒꯦ ꯇꯧꯔꯛꯄ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯑꯩꯗꯤ ꯅꯪꯒꯤ ꯅꯁꯛꯁꯦ ꯎꯕꯗ ꯂꯣꯏꯅ ꯀꯥꯎꯈ꯭ꯔꯦ ꯅꯣꯡꯃ ꯍꯦꯛ ꯎꯍꯧꯗꯕꯗ ꯂꯩꯐꯝ ꯆꯥꯐꯝ ꯈꯪꯗꯦ ꯎꯅꯤꯡꯗꯨꯅ ꯑꯗꯨꯝ ꯂꯩ ꯄꯨꯡꯉꯥꯎꯕꯨ ꯉꯥꯎꯔꯦꯗ ꯊꯃꯣꯏꯁꯨ ꯋꯥꯈꯟꯁꯨ ꯑꯁꯦꯡꯀꯤꯔꯣ ꯍꯥꯏꯁꯦ ꯑꯁꯦꯡꯕꯅꯤ ꯅꯪꯕꯨ ꯎꯔꯨꯕ ꯃꯤꯀꯨꯞꯇꯒꯤ ꯏꯁꯥꯁꯦ ꯄꯥꯈꯪ ꯅꯠꯇꯦ ꯍꯥꯏꯕ ꯀꯥꯎꯊꯣꯛꯇꯨꯅ ꯉꯥꯎꯖꯔꯤꯕꯅꯤ ꯀꯩ ꯍꯥꯏꯅꯣ ꯄꯥꯈꯪ ꯅꯠꯇꯦ ꯍꯥꯏꯁꯤꯕꯣ ꯀꯥꯎꯋꯦ ꯍꯥꯏꯁꯤꯕꯨ ꯀꯩ ꯍꯥꯏꯅꯣꯕ ꯅꯠꯇꯦ ꯍꯥꯏꯕꯗꯤ ꯑꯩꯁꯦ ꯏꯁꯥꯁꯦ ꯄꯥꯈꯪꯅꯤ ꯍꯥꯏꯕ ꯀꯥꯎꯗꯨꯅ ꯂꯩꯔꯨꯔꯕꯅꯤ ꯑꯗꯨꯕꯨ ꯅꯪꯕꯨ ꯊꯦꯡꯅꯔꯨꯕ ꯃꯤꯀꯨꯞꯇꯒꯤ ꯏꯁꯥꯁꯦ ꯄꯥꯈꯪꯅꯤ ꯍꯥꯏꯕ ꯅꯤꯡꯁꯤꯡꯉꯛꯑꯦ ꯍꯥꯏꯕ ꯑꯩꯁꯨꯅꯦ ꯇꯥ ꯈꯣꯏꯃꯨꯅ ꯏꯍꯦꯟ ꯍꯦꯜꯂꯤ ꯃꯌꯥꯝꯗꯒꯤ ꯍꯩꯃꯥ ꯑꯁ ꯀꯔꯤꯅꯣ ꯃꯌꯥꯝꯗꯒꯤ ꯍꯥꯏꯗꯦ ꯃꯌꯥꯝꯗꯒꯤ ꯍꯥꯏꯗꯤ ꯇꯥꯏꯕꯪꯄꯥꯟꯁꯤꯗ ꯂꯩꯔꯤꯕ ꯃꯌꯥꯝꯗꯒꯤ ꯇꯥ ꯈꯣꯏꯃꯨꯅ ꯏꯍꯦꯟ ꯍꯦꯜꯂꯤ ꯍꯥꯏꯕ ꯑꯍꯣꯏꯒꯦ ꯑꯗꯣ ꯅꯪꯕꯨ ꯁꯤꯗ ꯅꯠꯇ꯭ꯔꯗꯤ ꯎꯅꯐꯝ ꯃꯐꯝ ꯂꯩꯇ꯭ꯔꯕꯣ ꯁꯤꯗ ꯉꯥꯏꯔꯝꯃꯣ ꯍꯥꯏꯔꯤꯁꯦ ꯀꯔꯤ ꯇꯧꯔꯒꯦ ꯁꯤꯗ ꯎꯅꯕꯁꯦ ꯂꯝꯕꯤ ꯃꯆꯤꯟꯁꯨ ꯑꯣꯏ ꯃꯤꯁꯨ ꯌꯥꯝ ꯆꯠꯂꯤ ꯑꯗꯨꯒꯤ ꯁꯔꯨꯛ ꯏꯆꯤꯛꯁꯨ ꯆꯤꯛꯄ ꯆꯤꯡꯌꯥꯒꯤꯗꯨꯗ ꯎꯅꯕꯅ ꯐꯠꯇ꯭ꯔꯣ ꯍꯣꯏꯕ ꯌꯥꯗꯤ ꯌꯥꯏ ꯑꯗꯨꯗ ꯑꯗꯨꯋꯥꯏꯗꯣ ꯀꯩꯅꯥ ꯀꯠꯄꯤꯅꯕ ꯌꯥꯝ ꯂꯩ ꯍꯥꯏꯕꯅꯦ ꯑꯗꯨꯏꯗꯤ ꯌꯥꯔꯦ ꯁ꯭ꯋꯥꯏꯗ ꯁꯨꯝ ꯎꯅꯔꯁꯤ ꯑꯗꯣ ꯑꯩꯁꯦ ꯍꯟꯗꯛꯁꯦ ꯃꯊꯥ ꯑꯃ ꯏꯁꯥ ꯁꯥꯏꯗ ꯋꯥꯈꯟꯁꯦ ꯄꯣꯊꯥꯐꯝ ꯈꯪꯗꯦꯕ ꯀꯩꯒꯤ ꯃꯊꯥꯅꯣ ꯍꯟꯗꯛꯁꯦ ꯊꯛꯂꯛꯇꯕ ꯀꯨꯏꯁꯤꯜꯂꯛꯂꯦ ꯈꯔ ꯊꯛꯂꯗꯤ ꯐꯒꯗꯕ ꯑꯗꯨꯗꯣ ꯁꯦꯜ ꯂꯩꯇ꯭ꯔꯦ ꯑꯗꯨꯒꯤ ꯋꯥꯈꯟꯁꯦ ꯋꯥꯔꯕ ꯀꯩꯅോ ꯊꯛꯇꯕ ꯀꯨꯏꯔꯦ ꯊꯛꯅꯕ ꯍꯥꯏꯗꯦ ꯀꯔꯤꯅꯣ ꯊꯛꯇ꯭ꯔꯤꯕꯣ ꯍꯥ ꯑꯁ ꯑꯩꯅ ꯍꯥꯏꯕꯗꯤ ꯑꯩꯁꯦ ꯑꯍꯤꯡ ꯇꯨꯝꯕ ꯌꯥꯗꯕ ꯇꯣꯏꯅ ꯍꯧꯏ ꯑꯗꯨꯗ ꯇꯨꯝꯕ ꯌꯥꯅꯕ ꯍꯤꯗꯥꯛ ꯑꯃ ꯍꯦꯛ ꯅꯨꯡꯇꯤꯒꯤ ꯈꯔ ꯈꯥꯏꯗꯅ ꯊꯛꯆꯕ ꯑꯗꯨꯗ ꯍꯟꯗꯛꯇꯤ ꯁꯦꯜ ꯂꯩꯇꯕꯅ ꯊꯛꯇ꯭ꯔꯦ ꯑꯗꯨꯒꯤ ꯋꯥꯈꯟꯁꯨ ꯋꯥꯔꯕ ꯑꯃꯨꯛ ꯁꯣꯏꯈꯤꯒꯗ꯭ꯔꯥ ꯍꯥꯏꯗꯨꯅ ꯏꯊꯟꯇ ꯄꯥꯈꯠꯆꯕ ꯐꯥꯎꯏ ꯑꯗꯨꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯇꯥ ꯈꯣꯏꯃꯨ ꯑꯃꯨꯛ ꯁꯣꯏꯗꯅ ꯁꯤꯗꯣꯛꯈ꯭ꯔꯗꯤ ꯑꯩꯒꯤ ꯃꯥꯡꯖꯕꯅꯤ ꯅꯁꯛ ꯈꯨꯐꯖꯗꯨꯒ ꯑꯗꯨꯅꯤ ꯑꯩꯒꯤ ꯁꯛ ꯈꯨꯐꯖꯁꯦ ꯑꯃꯨꯛ ꯁꯣꯏꯗꯅ ꯁꯤꯗꯣꯛꯈ꯭ꯔꯗꯤ ꯅꯪ ꯐꯖꯕ ꯅꯨꯄꯥ ꯐꯪꯈꯤꯗ꯭ꯔꯣ ꯑꯩꯒꯤ ꯁꯛꯁꯦ ꯄꯥꯝꯃꯨꯗ꯭ꯔꯣ ꯍꯥꯏꯒꯨꯝꯗꯅ ꯄꯥꯝꯃꯨꯏꯌꯦ ꯐꯅ ꯄꯥꯝꯃꯨꯔꯁꯨ ꯑꯩꯗꯤ ꯁꯦꯜꯁꯨ ꯁꯤꯛꯀꯤ ꯐꯥꯎꯅꯞꯇ꯭ꯔꯦ ꯀꯃꯥꯏ ꯇꯧꯅꯤ ꯅꯪꯅꯕꯨ ꯊꯃꯣꯏ ꯁꯦꯡꯂꯗꯤ ꯅꯪꯒꯤ ꯑꯣꯏꯒꯦꯅ ꯈꯨꯠꯇ ꯁꯤꯔꯤꯕ ꯈꯨꯗꯣꯞꯇꯣ
ꯄꯤꯔꯛꯑꯁꯨ ꯀꯩꯁꯨ ꯀꯥꯏꯗꯦ ꯑꯗꯨꯗꯒꯤ ꯍꯦꯟꯅ ꯆꯥꯎꯕ ꯁꯥꯕꯤꯕ ꯉꯝꯅꯤ ꯑꯩꯒꯤ ꯑꯅꯥꯕꯁꯤꯅ ꯐꯔꯛꯂꯗꯤ ꯃꯃꯤꯠ ꯈꯨꯊꯧꯁꯦ ꯀꯔꯥꯏꯗꯒꯤꯅꯣ ꯍꯦꯛꯇ ꯎꯔꯝꯃꯤꯃꯤ ꯅꯪꯅ ꯄꯤꯅꯤꯡꯗꯦ ꯄꯤꯔꯣꯏ ꯍꯥꯏꯔꯁꯨ ꯌꯥꯏꯗ ꯑꯩ ꯒ꯭ꯔꯤ ꯒ꯭ꯔꯤꯗ ꯎꯏ ꯑꯩꯈꯣꯏ ꯂꯩꯀꯥꯏꯗ ꯑꯩꯉꯣꯟꯗ ꯈꯔ ꯄꯥꯝꯖꯕ ꯁꯤꯟꯗꯣꯏ ꯆꯥꯕꯤꯗꯣ ꯑꯗꯨꯗꯒꯤ ꯄꯨꯔꯒꯦꯗ ꯄꯤꯔꯣꯏꯕ ꯍꯥꯏꯗ꯭ꯔꯤ ꯑꯃꯨꯛ ꯁꯣꯏꯇ꯭ꯔꯪ ꯄꯥꯇ꯭ꯔꯪ ꯉꯥꯡꯉꯤ ꯃꯤꯉꯣꯟꯗꯒꯤ ꯀꯩꯒꯤ ꯄꯨꯗꯣꯏꯅꯣ ꯑꯩ ꯂꯩꯁꯤꯗꯤ ꯄꯤꯔꯒꯦ ꯁꯤ ꯂꯧꯁꯤꯜꯂꯣ ꯑꯍꯣꯏ ꯑꯩꯁꯦ ꯅꯪꯉꯣꯟꯗ ꯏꯛꯇꯤ ꯌꯥꯝ ꯏꯀꯥꯏꯕꯅꯦ ꯑꯗꯨꯕꯨ ꯂꯧꯁꯤꯜꯂꯒꯦ ꯑꯗꯣ ꯑꯗꯨꯗꯒꯤ ꯍꯦꯟꯕ ꯁꯥꯗꯤ ꯁꯥꯕꯤꯔꯣ ꯀꯥꯎꯅꯤꯀꯣ ꯍꯣꯏꯕ ꯁꯤ ꯑꯣꯏꯔꯗꯤ ꯊꯥ 3-4 ꯆꯠꯂꯅꯤ ꯂꯩꯁꯤ ꯍꯦꯟꯕꯤ ꯉꯧꯕꯗꯒꯤ ꯂꯧꯊꯣꯛꯄ ꯆꯥꯊꯣꯛꯄ ꯇꯧꯔꯝꯃꯤ ꯈꯣꯏꯃꯨꯁꯨ ꯆꯞ ꯃꯥꯟꯅꯩ ꯂꯩꯁꯤ ꯍꯦꯟꯕꯤꯗꯒꯤ ꯇꯥꯠꯇꯧ ꯇꯧꯗꯨꯅ ꯂꯧꯊꯣꯛꯄ ꯇꯧꯔꯝꯃꯤ ꯂꯩꯁꯤ ꯍꯦꯟꯕꯤ ꯀꯣꯏꯕ ꯌꯥꯕ ꯀꯣꯏꯔꯨꯔꯒ ꯍꯜꯂꯛꯂꯝꯃꯤ ꯃꯃꯥ ꯁꯛꯍꯦꯟꯕꯤꯅ ꯍꯟꯗꯤ ꯍꯜꯂꯛꯂꯦꯗꯅ ꯁꯅꯥ ꯏꯕꯦꯝꯃꯁꯦ ꯅꯣꯡꯁꯤꯅ ꯍꯦꯛ ꯉꯥꯟꯕꯒ ꯊꯣꯛꯈꯤꯕꯗꯨꯅ ꯍꯧꯖꯤꯛ ꯍꯜꯂꯛꯂꯤꯕꯁꯤꯅꯦꯕ ꯅꯪꯅꯦ ꯍꯥꯏꯕꯤꯗꯤ ꯍꯥꯏꯖꯅꯤ ꯅꯪ ꯅꯁꯥꯁꯦ ꯅꯨꯄꯤꯅꯤ ꯀꯥꯎꯗꯕ ꯐꯩ ꯍꯥꯏꯕꯗ ꯈꯔ ꯂꯧꯅꯁꯤ ꯅꯨꯄꯤ ꯑꯣꯏꯔꯗꯤ ꯌꯨꯝꯒꯤ ꯊꯕꯛ ꯏꯪꯈꯥꯡ ꯈꯔꯁꯨ ꯇꯧꯔꯒ ꯌꯨꯝꯗ ꯂꯩꯌꯣ ꯏꯃꯥꯅ ꯁꯥꯔꯤꯕ ꯐꯤꯁꯤꯗꯁꯨ ꯉꯥꯏꯍꯥꯛ ꯁꯥꯔꯕꯁꯨ ꯌꯥꯏ ꯀꯣꯏꯆꯠ ꯆꯠꯄꯅ ꯀꯥꯟꯅꯔꯣꯏ ꯉꯝꯃꯔꯣꯏ ꯐꯤ ꯁꯥꯕꯒ ꯑꯩꯕꯨ ꯊꯕꯛ ꯁꯨꯅꯕ ꯃꯤꯔꯣ ꯍꯥꯏꯕꯤꯔꯛꯀꯅꯨ ꯃꯁꯤ ꯑꯉꯥꯡꯁꯨ ꯅꯠꯇꯦ ꯅꯪꯕꯨ ꯅꯌꯨꯝꯗ ꯄꯥꯜꯂꯒ ꯆꯠꯅꯈꯤꯗ꯭ꯔꯣ ꯆꯠꯅꯕ ꯆꯠꯅꯗꯕ ꯏꯃꯥꯅ ꯊꯤꯕꯤꯌꯨ ꯍꯥꯏꯗꯦ ꯑꯩꯒꯤ ꯏꯊꯧꯅꯦ ꯍꯥꯏ ꯆꯤꯡꯒꯟꯕꯤ ꯁꯨꯅꯤꯡꯗꯕꯤ ꯅꯪꯕꯨ ꯑꯩꯕꯨ ꯀꯃꯥꯏꯅ ꯉꯥꯡꯅꯔꯁꯤꯒꯦ ꯉꯥꯡꯕꯤꯌꯨ ꯍꯥꯏꯗꯦ ꯊꯕꯛꯁꯨ ꯁꯤꯟꯅꯕ ꯑꯃꯨꯛ ꯇꯣꯏꯕ ꯃꯤꯒꯤ ꯃꯆꯥꯁꯤꯡꯅ ꯅꯨꯡꯉꯥꯏꯅ ꯊꯝꯃꯤ ꯑꯩꯈꯣꯏꯒꯤꯅ ꯑꯩꯉꯣꯟda ꯅꯣꯡ ꯍꯦꯛ ꯉꯥꯟꯕꯒ ꯅꯨꯃꯤꯠ ꯇꯥꯕꯒ ꯌꯦꯡꯁꯤꯟꯗꯨꯅ ꯑꯗꯨꯝ ꯂꯩꯔꯦ ꯑꯩꯉꯣꯟda ꯋꯥ ꯑꯝꯇ ꯍꯥꯏꯕꯤꯔꯛꯀꯅꯨ ꯃꯌꯨꯝꯗꯅꯤ ꯈꯣꯏꯃꯨ ꯃꯆꯥ ꯑꯄꯤꯛꯄ ꯑꯃ ꯄꯝꯂꯤ ꯑꯃꯅ ꯃꯅꯥꯛꯇ ꯐꯝꯂꯤ ꯃꯆꯥꯅꯨꯄꯤ ꯑꯍꯟꯗ ꯑꯣꯟꯁꯤꯟꯗꯨꯅ ꯆꯊꯣꯏ ꯅꯣꯏꯒꯤ ꯅꯃꯥꯁꯦ ꯃꯁꯛ ꯐꯖꯕ꯭ꯔꯅꯦ ꯃꯉꯣꯟꯗꯒꯤ ꯍꯦꯟꯅ ꯐꯖꯕꯤ ꯑꯣꯏꯅ ꯏꯃꯥ ꯑꯣꯏꯔꯁꯤꯔꯣ ꯃꯆꯥꯅꯨꯄꯤꯗꯨꯅ ꯇꯜꯂꯦ ꯈꯣꯏꯃꯥꯁꯨ ꯐꯖꯔꯤꯁꯤꯗꯤ ꯏꯃꯥꯗ ꯍꯥꯏꯗꯣꯛꯎꯔ ꯄꯥꯕꯅ ꯍꯣꯏ ꯅꯃꯥꯗ ꯍꯥꯏꯕ ꯌꯥꯗꯦ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯇꯅꯧꯕꯤꯁꯨ ꯆꯪꯉꯛꯄꯒ ꯆꯥꯟꯅꯅ ꯇꯥꯍꯧꯕꯅ ꯍꯪꯉꯛꯏ ꯀꯔꯤꯅꯣ ꯍꯥꯏꯕ ꯌꯥꯗ꯭ꯔꯤꯕꯣ ꯅꯪꯍꯧꯕꯒ ꯅꯠꯇꯦ ꯑꯉꯥꯡꯒꯤ ꯃꯆꯤꯟꯅꯤ ꯍꯥꯏꯔꯛꯏ ꯑꯗꯨꯕꯨꯔꯣ ꯏꯃꯥ ꯄꯥꯕꯅ ꯍꯥꯏꯔꯤꯅꯤ ꯏꯃꯥꯗꯒꯤ ꯍꯦꯟꯅ ꯐꯖꯕ ꯑꯃ ꯏꯃꯥ ꯑꯣꯏꯍꯜꯂꯁꯤ ꯍꯥꯏꯔꯤꯕ ꯄꯥꯕꯅ ꯑꯝꯅꯕ ꯍꯥꯏꯗꯦ ꯑꯉꯥꯡꯅꯤꯅ ꯂꯥꯏꯔꯤꯛꯁꯦ ꯑꯧꯔꯥꯏꯒꯦꯗꯤ ꯂꯩꯇꯦ ꯀꯨꯏꯔꯕꯅꯦ ꯆꯤꯡꯅꯔꯛꯄ ꯑꯃꯨꯛꯇꯪꯗꯤ ꯍꯥꯏꯗꯨꯅ ꯉꯥꯏꯔꯤꯕꯅꯤ ꯅꯨꯄꯥ ꯅꯪꯅꯦ ꯍꯧꯖꯅꯨ ꯌꯨꯝꯁꯦ ꯐꯖꯅ ꯄꯥꯟꯁꯤ ꯑꯩꯅ ꯄꯉꯥꯡꯗ ꯁꯨꯝ ꯉꯥꯡꯕꯁꯦ ꯅꯪꯅ ꯊꯥꯖꯔꯤꯕꯅꯤꯅꯦ ꯑꯩꯅꯗꯤ ꯅꯪꯕꯨ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯅꯨꯡꯁꯤꯕ ꯇꯨ ꯌꯦꯡꯉꯨ ꯍꯥꯏꯗꯨꯅ ꯐꯨꯔꯤꯠ ꯈꯥꯎꯗꯒꯤ ꯈꯨꯗꯣꯞ ꯑꯃ ꯄꯨꯊꯣꯔꯛꯏ ꯁꯦ ꯅꯪꯒꯤꯅꯤ ꯑꯩꯅ ꯁꯥꯕꯤꯔꯤꯅꯤ ꯁꯤꯖꯤꯜꯂꯨ ꯌꯦꯡꯒꯦ ꯁꯥꯎꯔꯝꯕꯒ ꯁ꯭ꯋꯥꯏ ꯃꯥꯡꯈ꯭ꯔꯦ ꯇꯅꯧꯕꯤ ꯍꯔꯥꯎꯅ ꯑꯌꯥ ꯃꯣꯏꯇꯥꯗ ꯁꯤꯗꯤ ꯌꯥꯝ ꯐꯖꯩ ꯑꯩ ꯌꯥꯝ ꯄꯥꯝꯃꯤ ꯈꯣꯏꯃꯨ ꯈꯨꯗꯣꯞꯇꯣ ꯑꯃꯨꯛ ꯐꯠ ꯂꯧꯁꯤꯟꯗꯨꯅ ꯐꯖꯕꯅꯤ ꯀꯣꯟꯅ ꯄꯤꯔꯒꯦ ꯈꯔ ꯆꯥꯎꯍꯜꯂꯛꯈꯤꯒꯦꯕ ꯈꯣꯏꯃꯨꯒꯤ ꯇꯥ ꯇꯧꯗꯨꯅ ꯂꯩꯔꯤ ꯑꯃꯔꯣꯝꯗꯅ ꯉꯧꯕ ꯃꯕꯨꯛ ꯆꯦꯟ ꯁꯦꯡꯕ ꯄꯥꯈꯪꯅꯤ ꯃꯍꯥꯛꯅ ꯃꯃꯥꯗ ꯍꯥꯏꯔꯤ ꯃꯥ ꯁꯦꯜ ꯈꯔ ꯄꯤꯌꯨ ꯊꯣꯏꯅꯨꯅ ꯀꯔꯤꯗ ꯁꯤꯖꯤꯟꯅꯒꯦ ꯍꯥꯏꯕꯅꯣ ꯄꯤꯗ ꯄꯤꯌꯣꯕ ꯀꯔꯤꯒꯤ ꯄꯤꯕ ꯁꯦꯜꯕꯨ ꯎꯗ ꯋꯥꯗ ꯄꯥꯟꯕ꯭ꯔꯣ ꯉꯍꯥꯟ ꯈꯛꯇꯅꯤ ꯅꯪꯅ ꯁꯦꯜ ꯃꯌꯥꯝ ꯑꯃ ꯂꯧꯈꯤꯕ ꯅꯪꯕꯨ ꯀꯔꯝꯕ ꯅꯨꯃꯤꯠ ꯊꯥꯗ ꯋꯥꯈꯜ ꯂꯥꯛꯀꯗꯕꯅꯣ ꯅꯃꯥꯟꯅꯕꯁꯤꯡꯗꯤ ꯅꯨꯄꯤ ꯊꯤꯗꯅ ꯃꯆꯥ ꯐꯥꯎ ꯄꯥꯈꯪ ꯂꯩꯁꯥꯕꯤ ꯐꯥꯅꯈ꯭ꯔꯦ ꯅꯪꯅ ꯀꯔꯤꯅꯣ ꯇꯧꯔꯤꯁꯦ ꯍꯌꯦꯡꯅꯦ ꯇꯨꯝꯂꯝꯗꯥꯏ ꯄꯥꯜꯍꯧꯕ ꯇꯥꯔꯒ ꯇꯣꯛꯀꯅꯤ ꯀꯥꯟꯅꯔꯣꯏꯀꯣ ꯅꯨꯄꯤꯕꯨ ꯁꯤꯜꯂꯛꯎ ꯍꯣꯏꯁꯨ ꯅꯨꯄꯤꯗꯣ ꯌꯥꯝ ꯊꯤꯅꯤꯡꯉꯤ ꯅꯨꯄꯤꯗꯨꯅ ꯁꯦꯟꯁꯦ ꯁꯨꯛꯌꯥ ꯌꯥꯗꯦ ꯁꯦꯜ ꯄꯤꯌꯣꯗ ꯍꯥꯏꯗꯨꯅ ꯂꯩ ꯁꯦꯂꯥꯏ ꯆꯨꯕꯤꯔ ꯀꯩꯅꯣ ꯑꯗꯨꯅꯅꯤ ꯑꯩꯁꯨ ꯏꯃꯥꯗ ꯁꯦꯜ ꯄꯤꯌꯣ ꯍꯥꯏꯔꯤꯁꯦ ꯅꯃꯧꯗꯣ ꯑꯩꯈꯣꯏꯗ ꯄꯨꯔꯛꯅꯕ ꯑꯎꯟꯄꯣꯠ ꯂꯥꯡꯁꯤꯜꯂꯤꯅꯦ ꯍꯥꯏ ꯑꯗꯨꯒꯤ ꯁꯦꯜ ꯌꯥꯝ ꯆꯤꯜꯂꯦ ꯍꯥꯏꯕ ꯍꯦ ꯕꯨꯙꯨꯋꯥ ꯀꯣꯛ ꯁꯟꯊꯤ ꯍꯥꯟꯕ ꯃꯗꯨꯒꯤ ꯅꯨꯄꯤꯗꯣ ꯅꯪꯉꯣꯟꯗ ꯀꯩꯁꯨ ꯂꯩꯕꯤꯔꯣꯏ ꯁꯦꯜ ꯂꯧꯊꯣꯛꯄ ꯌꯥꯅꯕ ꯇꯧꯔꯤꯕꯅꯤꯅꯦ ꯑꯗꯨꯒ ꯅꯪꯅ ꯌꯨꯝꯁꯤꯗ ꯑꯩꯈꯣꯏꯁꯦ ꯂꯩꯕ ꯉꯝꯗꯒꯩ ꯁꯦꯜ ꯄꯤꯌꯣꯅ ꯒꯤꯔꯤ ꯇꯛꯂꯤꯕꯅꯦꯕ ꯃꯍꯥꯆꯟꯗꯥꯟꯁꯤ ꯈꯔ ꯁꯤꯡꯕ꯭ꯔꯅ ꯈꯟꯕꯅꯤ ꯅꯀꯣꯛꯇꯣ ꯁꯟꯊꯤ ꯍꯥꯜꯂꯦ ꯅꯁꯛꯇꯨꯅ ꯈꯔ ꯐꯖꯔꯗꯤ ꯐꯩ ꯃꯨꯔꯤꯕꯗꯨꯒꯤ ꯃꯊꯛꯇ ꯁꯪꯕ ꯑꯃꯁꯨ ꯌꯥꯎꯔꯤꯗꯣ ꯍꯣ ꯌꯥꯔꯦ ꯏꯃꯥ ꯂꯧꯔꯤꯅꯦ ꯑꯩꯒꯤꯁꯦ ꯇꯥꯅꯤꯡꯗ꯭ꯔꯦ ꯃꯤꯡꯃꯛꯀꯤ ꯁꯛꯇꯥꯅꯤ ꯆꯥꯅꯕꯁꯨ ꯈꯔ ꯊꯣꯟꯕꯤꯔꯛꯄ ꯌꯥꯕꯅꯤ ꯎꯈ꯭ꯔꯕ ꯑꯩꯉꯣꯟꯗ ꯉꯧꯕ ꯀꯥꯏꯅ ꯇꯥꯅꯤꯡꯗꯦ ꯈꯔ ꯉꯧꯒꯗ꯭ꯔꯅ ꯀꯧꯔꯨꯕꯅꯤ ꯑꯗꯨꯒꯤ ꯁꯔꯨꯛ ꯅꯨꯄꯤꯗꯨꯗ ꯊꯥꯗꯈꯤꯕ ꯁꯦꯜꯁꯤꯡꯗꯣ ꯃꯥꯡꯗ꯭ꯔꯤꯉꯩ ꯅꯨꯄꯤꯗꯣ ꯌꯥꯝ ꯊꯨꯅ ꯄꯨꯔꯛꯎ ꯏꯃꯥ ꯆꯥꯛ ꯊꯣꯡꯕꯒ ꯇꯜꯂꯤ ꯆꯥꯛ ꯊꯣꯡꯅꯕ ꯄꯨꯔꯛꯎ ꯑꯃꯔꯣꯝꯗꯅ ꯁꯛꯍꯦꯟꯕꯤꯅ ꯃꯆꯥꯅꯨꯄꯤ ꯂꯩꯁꯤ ꯍꯦꯟꯕꯤꯗ ꯑꯣꯟꯁꯤꯟꯗꯨꯅ ꯍꯥꯏꯔꯤ ꯕꯦꯝꯃꯥ ꯅꯪꯕꯨ ꯌꯨꯝꯗ ꯉꯥꯛꯇ ꯂꯩꯌꯨ ꯀꯩꯗꯧꯒꯦ ꯏꯃꯥꯁꯦ ꯅꯪꯕꯨ ꯉꯥꯡꯅꯕꯗ ꯋꯥꯔꯦ ꯐꯤꯁꯦ ꯑꯃꯨꯛꯇ ꯁꯥꯔꯨꯔꯣ ꯂꯩꯀꯥꯏꯗ ꯀꯣꯏꯆꯠ ꯆꯠꯄꯅ ꯀꯩꯁꯨ ꯀꯥꯟꯅꯕ ꯐꯪꯂꯣꯏ
ꯂꯩꯁꯤ ꯍꯦꯟꯕꯤꯅ ꯁꯥꯔꯣꯏ ꯑꯩꯅꯦ ꯊꯕꯛꯁꯨ ꯍꯥꯏꯔꯛꯀꯅꯨ ꯉꯝꯃꯔꯣꯏ ꯌꯨꯝꯗ ꯂꯩꯔꯤꯉꯩ ꯈꯔꯁꯨ ꯅꯨꯡꯉꯥꯏꯅ ꯅꯤꯡꯈꯥ ꯇꯝꯅ ꯂꯩꯊꯣꯛꯀꯦ ꯍꯥꯏ ꯑꯐꯕ ꯊꯕꯛ ꯁꯨꯅꯤꯡꯕ ꯃꯤꯗꯤ ꯌꯨꯝꯗ ꯂꯩꯔꯕꯁꯨ ꯑꯃꯗ ꯂꯩꯔꯕꯁꯨ ꯏꯐꯇ ꯐꯕꯅꯤ ꯅꯨꯡꯉꯥꯏꯅ ꯏꯔꯩꯇ ꯂꯩꯕꯅꯤ ꯑꯗꯨꯒ ꯁꯨꯅꯤꯡꯗꯕ ꯃꯤꯗꯤ ꯆꯞ ꯃꯥꯟꯅꯩ ꯈꯪꯗꯦ ꯑꯩ ꯊꯥꯔꯤ ꯊꯥꯋꯥꯏꯗ ꯆꯠꯂꯨꯒꯦ ꯃꯤꯒꯤ ꯃꯌꯨꯝꯗ ꯆꯠꯈꯤꯅꯨꯅꯦꯍꯦ ꯃꯤꯒꯤ ꯃꯃꯥ ꯃꯄꯥꯅ ꯃꯆꯤꯟ ꯊꯣꯛꯂꯛꯄ ꯉꯥꯏꯒꯅꯨ ꯂꯩꯁꯤ ꯍꯦꯟꯕꯤ ꯃꯃꯥꯅ ꯍꯥꯏꯔꯤꯒꯗꯣ ꯃꯅꯥꯗꯒ ꯇꯥꯕꯤꯕ ꯖꯥꯠ ꯅꯠꯇꯦ ꯇꯥꯁꯤꯟꯅꯗ ꯊꯣꯛꯈꯤ ꯑꯗꯨꯒ ꯂꯝꯄꯥꯛ ꯃꯆꯤꯜ ꯑꯃꯗ ꯉꯁꯤꯁꯨ ꯈꯣꯏꯃꯨꯒ ꯎꯅꯔꯝꯃꯤ ꯇꯥ ꯈꯣꯏꯃꯣ ꯑꯩꯒꯤ ꯆꯍꯤꯁꯤꯁꯨ ꯑꯉꯥꯡ ꯅꯠꯇ꯭ꯔꯦ ꯀꯔꯤꯅꯣ ꯑꯁꯦꯡꯕ ꯑꯃꯗꯤ ꯍꯥꯏꯅꯁꯤ ꯉꯥꯏꯈꯣꯗ ꯆꯍꯤ ꯈꯔ ꯂꯩꯈꯤꯁꯤ ꯀꯩꯅꯣ ꯆꯍꯤ ꯈꯔ ꯂꯩꯕꯒ ꯉꯝꯂꯔꯣꯏ ꯑꯩꯗꯤ ꯉꯁꯤ ꯑꯣꯏꯔꯁꯨ ꯅꯇꯨꯡ ꯍꯦꯛꯇ ꯏꯜꯂꯛꯂꯒꯦ ꯉꯥꯏꯈꯣꯗ ꯅꯪꯁꯨ ꯑꯩꯒꯤ ꯆꯥꯕꯧ ꯊꯛꯄ ꯉꯝꯗ꯭ꯔꯤ ꯀꯩꯅꯣ ꯅꯆꯥ ꯍꯥꯏꯕꯕꯣ ꯅꯪꯁꯤꯗꯤ ꯅꯅꯥꯗꯨꯁꯨ ꯄꯪꯂꯕ ꯀꯩꯅꯣꯝ ꯇꯧꯔꯤ ꯆꯦꯟꯅꯤꯡꯕꯒꯤ ꯑꯩꯅ ꯍꯥꯏꯕꯗꯤꯅꯦ ꯉꯁꯤꯁꯦ ꯏꯁꯥꯁꯦ ꯏꯅꯨꯡ ꯅꯨꯡꯉꯥꯏꯇꯦ ꯃꯤꯍꯨꯟꯁꯦ ꯁ꯭ꯋꯥꯏ ꯂꯥꯎ ꯑꯩ ꯍꯜꯂꯒꯦꯕ ꯍꯣꯏ ꯍꯜꯂꯣꯕ ꯑꯗꯣ ꯑꯩ ꯌꯨꯝꯗꯒ ꯁꯨꯛꯂꯩ ꯂꯩꯅꯤꯡꯗ꯭ꯔꯦꯕ ꯏꯃꯥꯒꯤ ꯏꯁꯧ ꯇꯥꯕꯗ ꯑꯗꯨꯅ ꯇꯥ ꯈꯣꯏꯃꯨꯅ ꯈꯔ ꯈꯪꯕꯤꯌꯣ ꯉꯧꯕ ꯂꯩꯁꯤ ꯍꯦꯟꯕꯤꯒꯤ ꯊꯣꯡꯒꯥꯜꯗ ꯂꯦꯞꯂꯤ ꯂꯩꯁꯤ ꯍꯦꯟꯕꯤ ꯊꯣꯛꯅꯤꯡꯗ ꯊꯣꯛꯂꯛꯂꯤ ꯑꯗꯨꯒ ꯁꯥꯎꯔꯤ ꯍꯥꯏꯔꯛꯂꯝꯃꯤ ꯉꯧꯁꯨ ꯉꯧꯗꯕ ꯇꯥꯡꯉꯧꯕ ꯅꯪꯅ ꯀꯩꯅꯣ ꯑꯩ ꯊꯣꯛꯂꯛꯁꯨ ꯑꯃꯨꯛ ꯀꯧꯔꯛꯏꯁꯦ ꯀꯩꯅꯣ ꯑꯗꯨꯛ ꯌꯥꯝ ꯁꯥꯎꯔꯤꯗꯨꯕꯣ ꯅꯁꯛꯇꯣ ꯊꯤꯖꯤꯟꯈꯤꯅꯤ ꯄꯥꯝꯃꯨꯕꯤ ꯍꯥꯏꯗꯦ ꯅꯊꯧ ꯂꯩꯇ꯭ꯔꯣ ꯑꯩꯅ ꯋꯥ ꯑꯝꯇ ꯍꯥꯏꯒꯦꯅ ꯉꯥꯏꯔꯤꯅꯦ ꯀꯔꯤꯅꯣ ꯁꯠ ꯍꯥꯏꯔꯣ ꯑꯩ ꯃꯤꯔꯦꯝ ꯅꯠꯇꯦ ꯅꯪꯅ ꯍꯥꯏꯕ ꯁꯦꯜꯗꯣ ꯄꯨꯔꯛꯂꯤ ꯏꯃꯥꯒꯤ ꯃꯅꯥꯒꯤ ꯁꯅꯥꯗꯣ ꯇꯨꯝꯂꯤꯉꯩꯗ ꯅꯥꯝꯃ ꯐꯠ ꯑꯩꯅ ꯂꯧꯊꯣꯛꯄ ꯑꯩꯁꯦ ꯅꯨꯄꯥ ꯊꯣꯛꯇ꯭ꯔꯣ ꯑꯁꯦꯡꯕꯒꯤ ꯄꯨꯔꯛꯂꯕ ꯍꯥꯏꯁꯦ ꯅꯨꯄꯥ ꯈꯨꯠꯊꯣꯛ ꯑꯃ ꯑꯍꯣꯏꯕ ꯑꯩꯒꯤꯗꯤꯅꯦ ꯇꯥ ꯈꯣꯏꯃꯨ ꯈꯛꯇꯅꯤ ꯑꯁ ꯂꯩꯇꯣꯟꯁꯤꯗ ꯁꯨꯝ ꯅꯞꯇꯨꯅ ꯂꯩꯔꯤ ꯁꯣꯟꯃꯟꯗꯅ ꯅꯠꯇꯦ ꯂꯩꯔꯥꯡ ꯑꯩꯒꯤ ꯈꯣꯏꯃꯨ ꯑꯣꯏꯔꯤꯕ ꯅꯪꯇꯅꯤ ꯅꯨꯡꯁꯤꯕ ꯏꯀꯥꯏꯍꯦ ꯑꯗꯨꯃꯥꯏꯅ ꯅꯨꯡꯁꯤꯒ ꯍꯥꯏꯖꯤꯜꯂꯛꯀꯅꯨ ꯄꯨꯛꯅꯤꯡꯕꯨ ꯅꯨꯡꯁꯤꯔꯛꯑꯦ ꯑꯗꯣ ꯀꯗꯥꯏꯅꯣ ꯄꯤꯔꯛꯑꯣ ꯁꯦꯜꯗꯣ ꯅꯪꯅꯤ ꯄꯤꯒꯦꯕ ꯑꯩ ꯋꯥ ꯑꯝꯇ ꯍꯥꯏꯒꯦ ꯍꯥꯏꯔꯛꯑꯣ ꯁꯠ ꯑꯣꯏꯕ ꯏꯕꯥꯅꯤ ꯀꯔꯝ ꯀꯥꯟꯗ ꯆꯦꯟꯁꯤ ꯍꯥꯏꯅꯣ ꯌꯣꯟꯅꯕ ꯃꯥꯟꯆꯥꯡ ꯂꯩꯁꯤꯜꯂꯛꯇ꯭ꯔꯦꯕ ꯉꯥꯏꯈꯣꯗ ꯆꯦꯟꯕꯒ ꯍꯥꯏꯔꯛꯈꯤꯅꯨ ꯑꯩ ꯌꯥꯈꯤꯔꯣꯏ ꯀꯔꯤ ꯇꯧꯈꯤꯒꯦ ꯍꯥꯏꯕꯅꯣ ꯅꯌꯨꯝꯗ ꯁꯨꯝ ꯂꯩꯁꯤꯜꯂꯤꯗꯣ ꯆꯥꯕ ꯇꯤꯡꯅꯕꯅꯤ ꯆꯦꯡꯅ ꯌꯧꯅ ꯇꯥꯡꯈꯠꯈ꯭ꯔꯦ ꯏꯅꯦꯝꯕꯣꯛ ꯋꯥꯅꯕꯅꯤ ꯑꯗꯨꯅ ꯑꯩ ꯑꯃꯨꯛ ꯊꯥꯛꯂꯒꯦꯕ ꯑꯗꯨꯒꯤꯕꯨ ꯋꯥꯕꯤꯔꯨꯅꯨ ꯌꯥꯝ ꯊꯛꯅꯤꯡꯂꯦ ꯍꯥꯏꯔꯒꯅ ꯑꯩꯒꯤ ꯆꯦꯡꯗꯣ ꯈꯔ ꯄꯤꯕꯤꯔꯛꯑꯣ ꯑꯗꯨꯗꯤ ꯌꯥꯔꯣꯏꯗ ꯏꯃꯥꯅ ꯁꯥꯎꯅꯩ ꯊꯕꯛꯁꯨ ꯁꯨꯗꯅ ꯂꯦꯝꯅ ꯄꯤꯕꯗꯤ ꯅꯪꯅ ꯑꯩ ꯂꯧꯗꯣꯏꯁꯤꯗꯤ ꯊꯕꯛ ꯁꯨꯍꯟꯒꯦ ꯍꯥꯏꯕꯩꯅꯤꯅꯦ ꯌꯥꯔꯦ ꯁꯦꯜꯗꯣ ꯁꯠ ꯄꯤꯔꯛꯑꯣ ꯑꯩ ꯆꯪꯈ꯭ꯔꯒꯦ ꯍꯥꯏꯗꯨꯅ ꯐꯠ ꯂꯧꯏ ꯂꯥꯛꯇ꯭ꯔꯁꯨ ꯐꯖꯅ ꯂꯧ ꯅꯪꯒꯤꯅꯦ ꯅꯃꯥꯏꯗꯣ ꯃꯆꯨ ꯊꯤꯃꯜꯂꯦ ꯈꯪꯕ꯭ꯔꯥ ꯑꯗꯨꯅ ꯁꯨꯝꯕ ꯃꯅꯥ ꯃꯊꯨꯝꯁꯦ ꯈꯔ ꯊꯥꯗꯧ ꯀꯣꯏꯕꯤꯒꯦ ꯑꯩ ꯆꯪꯉꯦ ꯀꯣꯟꯅ ꯑꯃꯨꯛ ꯊꯦꯡꯅꯁꯤ ꯀꯩꯅꯣ ꯋꯥꯔꯤ ꯐꯥꯎ ꯁꯥꯗ꯭ꯔꯤ ꯁꯦꯜꯁꯦ ꯍꯦꯛ ꯄꯥꯏꯈꯤꯕꯒ ꯆꯪꯈ꯭ꯔꯤꯁꯤꯕꯣ ꯃꯇꯥ ꯑꯃꯒꯤ ꯅꯨꯄꯤꯅꯤ ꯑꯩꯒꯤ ꯁꯛꯁꯦ ꯁꯤꯠꯅꯅꯦ ꯊꯣꯛꯍꯜꯂꯤꯁꯦ ꯅꯨꯄꯤ ꯀꯅꯥꯝꯇꯅ ꯌꯥꯕꯤꯔꯛꯇꯕ ꯃꯁꯤꯅ ꯈꯛꯇ ꯌꯥꯕꯤꯔꯛꯄꯗꯨꯗ ꯑꯩꯁꯨ ꯑꯩꯕꯨ ꯅꯨꯡꯁꯤꯕꯤꯕ ꯅꯨꯄꯤ ꯂꯩꯔꯦ ꯈꯜꯂꯨꯕ ꯑꯩꯉꯣꯟꯗ ꯑꯣꯏꯔꯝꯗ꯭ꯔꯦ ꯁꯦꯜꯗ ꯑꯣꯏꯔꯝꯃꯤ ꯈꯣꯏꯃꯨꯒꯤ ꯃꯌꯨꯝꯗꯅꯤ ꯁꯣꯝꯗꯁꯨ ꯇꯅꯧꯕꯤꯅ ꯁꯥꯎꯅ ꯍꯥꯏꯔꯤ ꯅꯨꯄꯥ ꯍꯧꯒꯠꯂꯣ ꯌꯥꯝ ꯊꯨꯅ ꯍꯧꯒꯠꯂꯣ ꯑꯩꯅ ꯁꯣꯝꯗ ꯏꯆꯥꯁꯤꯡꯒꯤ ꯈꯟꯕꯗ ꯑꯍꯤꯡꯒꯁꯦ ꯇꯨꯝꯗ꯭ꯔꯦ ꯃꯪꯂꯥꯛꯅꯔꯦ ꯑꯉꯥꯡꯁꯦ ꯉꯔꯥꯡꯗꯒꯤꯅꯤ ꯃꯁꯥ ꯁꯥꯒꯠꯂꯤꯕ ꯍꯤꯗꯥꯛ ꯂꯩꯕꯤꯔꯛꯂꯕ꯭ꯔꯣ ꯍꯤꯗꯥꯛ ꯄꯤꯔꯛꯑꯣ ꯅꯣꯡ ꯐꯥꯎ ꯉꯥꯟꯗ꯭ꯔꯤ ꯉꯔꯛ ꯁꯦꯜ ꯂꯩꯇꯅ ꯀꯗꯥꯏꯗꯒꯤ ꯍꯤꯗꯥꯛꯅꯣ ꯅꯪ ꯅꯨꯄꯥ ꯅꯠꯇ꯭ꯔꯣ ꯅꯨꯄꯥ ꯑꯃ ꯑꯣꯏꯕꯒꯤ ꯊꯕꯛ ꯁꯨꯋꯣ ꯑꯗꯨꯗꯤ ꯅꯠꯇꯦ ꯅꯣꯡ ꯍꯦꯛ ꯉꯥꯟꯕꯒ ꯀꯅꯥꯒꯤ ꯑꯋꯥꯏꯕ ꯐꯤꯔꯣꯟ ꯁꯦꯠꯆꯤꯟꯗꯨꯅ ꯄꯥꯈꯪ ꯁꯥꯔꯤꯕ ꯌꯨꯝꯒꯤ ꯅꯆꯥꯒꯤ ꯀꯔꯤꯁꯨ ꯈꯟꯗꯕ ꯑꯉꯥꯡꯁꯦ ꯁꯨꯃꯥꯏꯅ ꯁꯨꯝ ꯊꯝꯕ ꯌꯥꯔꯣꯏ ꯌꯥꯝ ꯊꯨꯅ ꯊꯤꯔꯨꯁꯨ ꯇꯨꯝꯗꯅ ꯂꯩꯕꯅ ꯌꯥꯔꯣꯏꯌꯦ ꯇꯨꯝꯃꯝꯒ ꯈꯪꯗꯦ ꯑꯣꯏꯕ ꯉꯔꯛ ꯌꯥꯔꯤꯗꯣ ꯑꯩ ꯍꯤꯗꯥꯛ ꯂꯩꯔꯨꯒꯦ ꯍꯥꯏꯗꯨꯅ ꯈꯣꯏꯃꯨ ꯁꯥꯎꯔꯤ ꯊꯣꯛꯈ꯭ꯔꯤ ꯑꯃꯔꯣꯝꯗꯅ ꯁꯛꯍꯦꯟꯕꯤ ꯆꯥꯛꯈꯨꯝꯗ ꯉꯥꯡꯗꯅ ꯀꯣꯜꯂꯤꯛ ꯂꯣꯏꯁꯤꯜꯂꯤ ꯁꯤꯕꯨ ꯂꯩꯁꯥꯕꯤꯒꯤ ꯂꯤꯆꯠ ꯁꯥꯖꯠꯂ ꯇꯧꯔꯤꯁꯦ ꯆꯥꯛꯁꯦ ꯆꯥꯊꯣꯛꯑꯒ ꯀꯣꯜꯂꯤꯛ ꯂꯣꯏꯁꯤꯟꯗꯕꯤ ꯆꯒꯨꯝ ꯆꯥꯏꯈꯩ ꯊꯝꯂꯒ ꯃꯤꯡꯁꯦꯜ ꯑꯁꯦ ꯌꯦꯡꯗꯨꯅ ꯂꯩꯔꯤꯁꯤꯕꯣ ꯍꯥꯏ ꯂꯩꯁꯤ ꯍꯦꯟꯕꯤ ꯃꯍꯥ ꯁꯨꯅꯤꯡꯗꯕꯤ ꯌꯥꯝ ꯊꯨꯅ ꯂꯥꯎꯅ ꯃꯤꯡꯁꯦꯜꯗꯣ ꯍꯧꯖꯤꯛ ꯅꯠꯇ꯭ꯔꯗꯤ ꯌꯦꯡꯕꯒꯤ ꯃꯇꯝ ꯂꯩꯇ꯭ꯔꯕ꯭ꯔꯣ ꯃꯤꯡꯁꯦꯜ ꯊꯨꯒꯥꯏꯌꯨꯔꯣ ꯂꯩꯁꯤ ꯍꯦꯟꯕꯤ ꯆꯥꯛꯈꯨꯝꯗ ꯆꯪꯂꯛꯂꯒ ꯀꯔꯤꯅꯣ ꯏꯃꯥ ꯅꯪꯒꯅꯤ ꯂꯣꯏꯁꯤꯟꯗꯧꯕ ꯂꯩꯔꯕ ꯀꯣꯟꯁꯦ ꯑꯃꯨꯛ ꯄꯉꯥꯡꯗ ꯉꯥꯡꯉꯤ ꯃꯥꯏꯁꯦ ꯐꯨꯔꯤ ꯑꯃ ꯊꯣꯛꯑꯝꯃꯦꯅ ꯌꯦꯡꯉꯨꯕꯅꯤ ꯀꯔꯤꯅꯣ ꯈꯪꯗꯦꯕ ꯍꯥꯏ ꯆꯟꯅꯔꯣꯏꯗꯕꯤ ꯏꯆꯨ ꯇꯥꯗꯕꯤ ꯆꯥꯛ ꯇꯣꯛꯄ ꯀꯌꯥꯝ ꯀꯨꯏꯔꯦ ꯅꯪ ꯅꯃꯤꯠꯇꯣ ꯎꯗ꯭ꯔꯣ ꯀꯣꯟꯁꯦ ꯀ꯭ꯔꯪ ꯂꯥꯎꯔꯦ ꯁꯤ ꯀꯃꯥꯏꯅ ꯐꯦꯡꯗꯣꯔꯤ ꯍꯣꯏ ꯏꯁꯤꯡ ꯍꯩꯖꯤꯜꯂꯒ ꯐꯦꯡꯗꯣꯏꯕ ꯌꯥꯅꯤ ꯐꯦꯡꯉꯣ
ꯃꯇꯝꯗꯣ ꯂꯧꯗꯅ ꯄꯨꯡ ꯆꯥꯇ꯭ꯔꯦꯠ ꯆꯪꯍꯜꯂꯤ ꯑꯗꯨꯒꯅꯦ ꯑꯃꯨꯛ ꯆꯠꯂꯨ ꯀꯣꯏꯌꯣ ꯌꯥꯔꯦ ꯂꯣꯏꯁꯤꯜꯂꯒꯦ ꯁꯨꯝ ꯆꯒꯠ ꯉꯥꯡꯂꯅꯨ ꯅꯪꯕꯨ ꯅꯪꯒꯤ ꯅꯁꯛꯇꯣ ꯍꯧꯖꯤꯛ ꯄ꯭ꯔꯞ ꯌꯦꯡꯍꯧꯗ꯭ꯔꯗꯤ ꯌꯥꯗ꯭ꯔꯕ꯭ꯔꯣ ꯉꯁꯤꯗ ꯅꯠꯇꯦ ꯅꯨꯡꯇꯤꯒꯤꯅꯤ ꯉꯥꯡꯅꯔꯤꯁꯦ ꯈꯔꯁꯨ ꯋꯥꯈꯜ ꯇꯥꯔꯣ ꯍꯧꯖꯤꯛ ꯅꯪꯕꯨ ꯐꯨꯗꯅ ꯋꯥꯔꯛꯅꯕꯒꯤ ꯃꯇꯝꯂꯣ ꯊꯣꯏꯍꯦꯟꯕ ꯂꯩꯁꯤꯍꯦꯟꯕꯤꯒꯤ ꯃꯅꯥꯎꯅꯨꯄꯥꯅꯤ ꯃꯈꯣꯏ ꯑꯅꯤ ꯈꯛꯇꯅꯤ ꯊꯣꯏꯍꯦꯟꯕꯁꯨ ꯃꯃꯥꯒ ꯃꯆꯦꯒꯅ ꯏꯁꯧ ꯂꯥꯡꯅꯕꯗꯨ ꯇꯥꯕꯗ ꯆꯪꯉꯛꯂꯒ ꯊꯣꯏꯍꯦꯟꯕꯅ ꯏꯃꯥꯒ ꯏꯆꯦꯒꯁꯦ ꯅꯨꯡꯇꯤꯒꯤꯅꯤ ꯁꯨꯃꯥꯏꯅꯁꯨ ꯉꯥꯡꯅꯔꯤꯁꯦ ꯑꯩ ꯂꯩꯀꯥꯏ ꯃꯃꯥꯡꯗ ꯌꯥꯝ ꯏꯀꯥꯏ ꯏꯆꯦ ꯅꯪꯁꯨ ꯑꯉꯥꯡ ꯃꯆꯥꯗꯤ ꯅꯠꯇ꯭ꯔꯦ ꯈꯔꯁꯨ ꯋꯥꯈꯜ ꯇꯥꯕ ꯐꯩ ꯍꯦ ꯑꯉꯥꯡ ꯑꯩꯉꯣꯟꯗ ꯇꯥꯛꯄꯤꯌꯣ ꯍꯥꯏꯗꯦ ꯌꯥꯝ ꯏꯀꯥꯏꯔꯗꯤ ꯅꯪꯁꯨ ꯆꯥꯕ ꯌꯥꯎꯔꯤꯅꯤ ꯑꯗꯨꯗꯤ ꯅꯪꯁꯨ ꯂꯣꯏꯁꯤꯟꯕ ꯀꯩꯗꯧꯒꯦ ꯏꯆꯦ ꯅꯪꯁꯦ ꯅꯨꯄꯤꯅꯤ ꯑꯉꯥꯡ ꯃꯆꯥꯃꯛꯁꯨ ꯅꯠꯇꯦ ꯈꯔ ꯋꯥꯈꯜ ꯇꯥꯕ ꯐꯩ ꯑꯉꯥꯡꯅ ꯑꯍꯟ ꯁꯥꯔꯛꯀꯅꯨ ꯈꯨꯟꯖꯥꯏꯁꯤꯅ ꯊꯥꯔꯛꯀꯅꯤ ꯌꯥꯔꯦ ꯇꯣꯛꯑꯣ ꯑꯅꯤꯃꯛ ꯊꯣꯏꯍꯦꯟꯕ ꯑꯁꯥꯎꯕꯒꯤ ꯈꯣꯟꯖꯦꯜꯗ ꯌꯨꯝꯁꯤꯗꯅꯦ ꯁꯨꯛꯂꯩ ꯂꯩꯅꯤꯡꯗꯦ ꯂꯪꯐꯩꯗ ꯆꯠꯈꯤꯕꯅ ꯐꯩ ꯑꯁꯣꯝꯗꯁꯨ ꯉꯧꯕꯒꯤ ꯃꯃꯥ ꯊꯣꯏꯅꯨꯅ ꯃꯍꯥꯄꯥꯄꯤꯒꯤ ꯃꯆꯥ ꯅꯪ ꯂꯥꯛꯑꯣ ꯁꯤꯗ ꯃꯍꯥꯁꯤꯒꯩꯖꯟ ꯁꯨꯃꯥꯏꯅ ꯇꯧꯔꯤꯕꯁꯦ ꯍꯧꯅꯕ꯭ꯔꯣ ꯏꯅꯥꯒꯤ ꯁꯅꯥꯁꯤꯕꯨ ꯇꯨꯝꯂꯤꯉꯩꯗ ꯊꯥꯗꯠꯂꯤꯁꯤꯕꯣ ꯏꯁꯦ ꯊꯣꯛꯑꯦꯕ ꯃꯄꯥꯟꯗꯒꯤ ꯀꯧꯔꯛꯂꯝꯃꯤ ꯂꯩꯀꯥꯏꯒꯤ ꯁꯦꯟꯗꯣꯏ ꯆꯥꯕꯤ ꯇꯣꯝꯕꯤꯅ ꯏꯅꯦ ꯊꯣꯏꯅꯨꯅ ꯀꯅꯥꯅꯣ ꯇꯟꯖꯥꯁꯤꯗ ꯑꯃꯨꯛ ꯀꯧꯔꯛꯂꯤꯕꯁꯤꯅ ꯀꯞꯄ ꯐꯥꯎ ꯍꯦꯛ ꯌꯦꯠꯂꯤꯍꯦ ꯍꯣ ꯀꯅꯥꯅꯣ ꯏꯅꯦ ꯃꯄꯥꯟꯗ ꯊꯣꯛꯄꯤꯔꯛꯑꯣ ꯍꯩꯃꯥ ꯇꯣꯝꯕꯤ ꯅꯪ ꯑꯣꯏꯔꯦ ꯂꯥꯛꯑꯣ ꯀꯔꯣ ꯍꯣꯏꯅꯦ ꯅꯪꯕꯨ ꯏꯅꯦꯒꯤ ꯁꯤꯗ ꯂꯥꯛꯄꯕꯨ ꯀꯔꯤ ꯂꯩꯔꯦ ꯏꯅꯦ ꯉꯧꯕꯗꯤ ꯂꯩꯇꯕ꯭ꯔꯥ ꯀꯧꯊꯣꯛꯄꯤꯔꯣ ꯃꯥꯗꯤ ꯆꯠꯊꯣꯛꯈꯤꯅꯦ ꯂꯩꯇꯦꯅꯦꯍꯦ ꯅꯪꯕꯣ ꯀꯔꯤꯅꯣ ꯏꯅꯦ ꯅꯅꯥ ꯅꯥꯝꯃꯗꯨꯗꯤ ꯉꯥꯡꯁꯪ ꯉꯥꯡꯂꯤꯗꯨꯗꯤ ꯀꯩꯗꯧꯈ꯭ꯔꯒꯦ ꯑꯗꯨꯕꯣ ꯅꯥꯁꯦ ꯇꯠꯄꯨ ꯇꯠꯂꯝꯂꯗꯤ ꯐꯔꯝꯗꯧꯅꯤ ꯅꯪꯕꯨ ꯑꯩꯈꯣꯏ ꯉꯧꯕꯗ ꯀꯔꯤ ꯍꯥꯏꯒꯦ ꯍꯥꯏꯕꯅꯣ ꯏꯅꯦ ꯃꯥꯅ ꯃꯊꯣꯏ ꯍꯥꯞꯂꯒ ꯁꯤꯡꯒꯦ ꯍꯥꯏꯗꯨꯅ ꯁꯦꯜ ꯈꯔ ꯂꯧꯈꯤꯕꯅꯤ ꯄꯤꯒꯦ ꯍꯥꯏꯕ ꯅꯨꯃꯤꯠꯇꯨꯁꯨ ꯍꯦꯟꯗꯣꯔꯛꯑꯦ ꯇꯨꯃꯤꯟꯅ ꯀꯩꯝ ꯍꯥꯏꯔꯛꯇꯕꯁꯤꯗ ꯂꯥꯛꯄꯅꯤ ꯀꯔꯤ ꯍꯥꯏꯕ ꯁꯦꯜ ꯂꯧꯈꯤ ꯍꯥꯏꯕ ꯍꯣꯏꯅꯦ ꯃꯃꯥꯟꯅꯕ ꯑꯃ ꯂꯨꯍꯣꯡꯗꯣꯔꯦ ꯑꯗꯨꯒꯤ ꯁꯦꯜ ꯑꯣꯏꯅ ꯄꯥꯡꯈꯤꯒꯦ ꯈꯔ ꯋꯥꯠꯂꯦ ꯍꯥꯏꯗꯨꯅ ꯂꯧꯈꯤꯕꯅꯤ ꯏꯅꯦꯗ ꯍꯥꯏꯔꯝꯗꯕ꯭ꯔꯣ ꯉꯁꯤꯒꯤꯗꯤ ꯏꯕꯦꯝꯃ ꯅꯪ ꯁꯥꯎꯔꯅꯨ ꯏꯅꯦ ꯁꯦꯜ ꯂꯩꯇꯦ ꯅꯣꯡ ꯅꯤꯅꯤꯁꯤꯗ ꯁꯣꯏꯗꯅ ꯁꯦꯟꯗꯣꯏꯒ ꯆꯞ ꯆꯥꯅ ꯇꯥꯗꯅ ꯄꯤꯔꯒꯦ ꯍꯣꯏ ꯌꯥꯏꯌꯦ ꯏꯅꯦ ꯑꯩꯁꯨ ꯃꯋꯥ ꯃꯄꯥꯎ ꯀꯩꯝꯇ ꯇꯥꯗꯕꯁꯤꯗ ꯂꯥꯛꯄꯅꯤ ꯀꯩꯁꯨ ꯀꯥꯏꯗꯦ ꯏꯅꯦꯅ ꯍꯥꯏꯔꯕꯅꯤꯅ ꯑꯩꯁꯨ ꯆꯠꯂꯒꯦ ꯍꯣꯏ ꯊꯣꯏꯅꯨ ꯃꯆꯥꯅꯨꯄꯥ ꯂꯥꯛꯄ ꯉꯥꯏꯔꯤ ꯊꯣꯏꯅꯨꯅ ꯉꯁꯤꯗꯤ ꯆꯥꯛꯀ ꯊꯣꯡꯉꯣꯏꯗꯦꯍꯦ ꯃꯥꯅ ꯍꯟꯗꯛ ꯇꯧꯔꯤꯕꯁꯤ ꯀꯔꯤꯅꯣꯕ ꯃꯁꯤ ꯉꯧꯕꯁꯨ ꯊꯣꯡꯒꯥꯜꯗ ꯆꯪꯂꯛꯏ ꯂ ꯍꯤꯟꯖꯥꯡꯒ ꯍꯧꯔꯝꯂꯗꯤ ꯅꯨꯡꯉꯥꯏꯅꯤꯗ ꯇꯞꯇꯒꯩ ꯆꯠꯊꯣꯛꯑꯒ ꯇꯨꯝꯗꯨꯅ ꯂꯩꯊꯣꯛꯀꯦ ꯊꯣꯏꯅꯨ ꯃꯆꯥ ꯆꯪꯉꯛꯄ ꯎꯕꯗ ꯍꯩ ꯆꯟꯗꯥꯟ ꯏꯁꯩꯒ ꯉꯪꯗꯅ ꯏꯆꯥꯗꯤ ꯃꯣꯟꯗꯥꯒ ꯌꯥꯝ ꯅꯨꯡꯉꯥꯏꯔꯤ ꯍꯦ ꯍꯨꯔꯥꯟꯕ ꯀꯔꯤꯅꯣ ꯏꯃꯥ ꯂꯋꯥꯏꯁꯤꯗ ꯍꯦꯛꯇ ꯂꯥꯛꯊꯔꯛꯏꯁꯤꯕꯣ ꯍꯨꯔꯥꯟꯕꯒ ꯄꯜꯂꯤꯗꯨ ꯑꯝꯇ ꯇꯞꯅ ꯉꯥꯡ ꯂꯩꯀꯥꯏ ꯃꯤ ꯇꯥꯈꯤꯅꯤ ꯅꯆꯥꯁꯦ ꯄꯥꯈꯪꯅꯤ ꯑꯗꯨꯁꯨ ꯁꯥꯔꯤ ꯀꯔꯤꯒꯤ ꯇꯞꯅ ꯉꯥꯡꯕꯅꯣ ꯅꯪꯅ ꯇꯧꯔꯤꯕꯁꯤ ꯀꯔꯤꯅꯣꯕ ꯌꯨꯝꯁꯤꯗ ꯉꯥꯏꯔꯤ ꯌꯣꯟꯗ꯭ꯔꯤꯕ ꯏꯅꯥꯗ ꯌꯥꯟꯕ ꯁꯅꯥꯁꯨ ꯇꯨꯝꯂꯤꯉꯩꯗ ꯊꯥꯗꯠꯄꯁꯤꯕꯨ ꯍꯧꯅꯕ꯭ꯔꯣ ꯃꯤꯉꯣꯟꯗꯒꯤ ꯁꯦꯜꯁꯨ ꯂꯧꯁꯤꯟꯕ ꯍꯥꯏ ꯃꯍꯥꯄꯥꯄꯤ ꯆꯟꯗꯥꯟꯁꯤ ꯀꯩꯖꯟ ꯁꯦꯜ ꯃꯌꯥꯝꯗꯣ ꯀꯗꯥꯏꯗ ꯊꯝꯒꯦꯅꯦꯍꯦ ꯏꯃꯥꯒꯤ ꯁꯅꯥꯗꯨꯗꯤ ꯄꯤ ꯑꯗꯨꯗ ꯑꯩꯅ ꯈꯔ ꯆꯥꯎꯕ ꯑꯃ ꯁꯥꯕꯤꯒꯦꯅ ꯂꯧꯊꯣꯛꯄꯅꯤ ꯍꯨꯔꯥꯟꯕ ꯅꯠꯇꯦ ꯄꯥꯄꯤ ꯑꯗꯨꯗꯤ ꯀꯩꯒꯤ ꯇꯨꯝꯂꯤꯉꯩꯗ ꯂꯧꯊꯣꯛꯂꯤ ꯑꯗꯨꯁꯨ ꯅꯥꯝꯃ ꯈꯛꯇ ꯁꯥꯕꯤꯒꯦ ꯍꯥꯏꯔꯗꯤ ꯑꯅꯤꯃꯛ ꯂꯧꯊꯣꯛꯄ ꯀꯩꯗꯧꯒꯦ ꯅꯪꯒꯤ ꯂꯩꯊꯨꯡ ꯄꯛꯀꯗꯕ ꯅꯆꯤꯟꯗꯣ ꯑꯣꯏꯗ ꯄꯥꯗꯕ ꯃꯌꯥꯝꯗꯣ ꯆꯕꯦꯡ ꯉꯥꯡꯒꯅꯨ ꯁꯦꯡꯅ ꯍꯥꯏꯌꯨ ꯑꯗꯨꯗꯤ ꯏꯃꯥꯅ ꯅꯥꯝꯃꯗꯨꯗꯤ ꯁꯨꯝ ꯅꯟꯖꯟꯗꯨꯅ ꯂꯩꯔꯒ ꯀꯃꯥꯏꯅ ꯂꯧꯊꯣꯛꯇꯣꯔꯦ ꯑꯩꯅ ꯍꯥꯏꯔꯝꯗ꯭ꯔꯤꯗꯨꯅ ꯏꯃꯥꯗ ꯈꯪꯍꯧꯗꯅ ꯎꯠꯀꯦ ꯇꯧꯕ ꯏꯃꯥꯅ ꯍꯔꯥꯎꯕꯗ ꯌꯦꯡꯅꯤꯡꯗꯅ ꯇꯧꯕꯅꯤ ꯑꯗꯨꯗꯤ ꯍꯧꯖꯤꯛ ꯎꯔꯕ ꯅꯠꯇ꯭ꯔꯣ ꯑꯗꯨꯗꯒꯤ ꯁꯤꯗ ꯅꯠꯇꯦ ꯅꯪꯅ ꯇꯧꯔꯤꯕꯁꯦ ꯅꯆꯦ ꯇꯣꯝꯕꯤꯗꯒꯤ ꯀꯔꯤꯒꯤ ꯁꯦꯜ ꯂꯧꯔꯤ ꯍꯥꯏꯔꯛꯑꯣ ꯃꯗꯨꯒꯤ ꯑꯔꯤꯕꯤꯗꯣ ꯑꯩꯅ ꯌꯨꯝꯁꯤꯗ ꯂꯥꯛꯇꯅꯕ ꯍꯥꯏꯔꯃꯛꯇꯗ ꯌꯨꯝꯁꯤꯗ ꯑꯃꯨꯛ ꯂꯥꯛꯑꯝꯃꯤꯅꯦꯕ ꯊꯣꯏꯅꯨ ꯃꯆꯥꯗ ꯈꯨꯄꯥꯛꯅ ꯊꯥꯗꯨꯅ ꯁꯦꯡꯅ ꯍꯥꯏꯌꯣ ꯅꯪꯅ ꯇꯧꯔꯤꯕꯁꯤ ꯀꯔꯤꯅೋ ꯏꯃꯥꯅ ꯆꯥꯎꯅꯕ ꯌꯣꯛꯂꯛꯄꯒꯤ ꯃꯍꯩꯔꯣ ꯍꯧꯖꯤꯛꯇꯤ ꯆꯥꯎꯔꯦ ꯅꯄꯥꯡꯒꯟ ꯀꯜꯂꯦ ꯑꯗꯨꯅ ꯏꯃꯥꯕꯨ ꯎꯁꯤꯠꯇꯕ ꯅꯠꯇ꯭ꯔꯣ ꯅꯤꯁꯥ ꯆꯥꯕ ꯃꯤ ꯑꯣꯏꯔꯒꯦ ꯁꯤꯅꯤꯅꯦ ꯏꯃꯥ ꯇꯣꯛꯑꯣꯁꯦ ꯑꯩ ꯂꯥꯜꯂꯦ ꯐꯠꯇꯕ ꯅꯤꯁꯥ ꯆꯥꯗꯤꯌꯦ ꯑꯗꯨꯗꯤ ꯀꯔꯤꯗ ꯁꯤꯖꯤꯟꯅꯩ ꯅꯃꯧ ꯅꯨꯄꯤꯗ ꯄꯤꯕꯅꯤ ꯃꯥꯅ ꯑꯩꯈꯣꯏꯗ ꯄꯨꯔꯛꯅꯕ ꯑꯎꯟꯄꯣꯠ ꯂꯩꯅꯕꯅꯤ ꯄꯤꯌꯣꯅ ꯍꯥꯏꯕꯒꯤ ꯄꯤꯕꯅꯤ ꯑꯩꯗꯤ ꯐꯥꯒꯤ ꯃꯥꯜꯂꯨꯕꯅꯤ ꯅꯪꯗꯤ ꯑꯁꯦꯡꯕꯒꯤ ꯑꯣꯏꯔꯦ ꯃꯍꯥꯆꯟꯗꯥꯟ ꯅꯨꯄꯤꯗꯨꯅ ꯍꯥꯏꯖꯤꯜꯂꯤꯕꯅꯦ ꯏꯃꯥꯗꯤ ꯀꯃꯥꯏꯅ ꯈꯪꯉꯤꯕ ꯅꯨꯡꯁꯤꯔꯒꯕꯨ ꯀꯔꯤꯒꯤ ꯑꯗꯨꯛ ꯌꯥꯝꯕ ꯁꯦꯜ ꯂꯧꯊꯣꯛꯇꯣꯏꯅꯣ
마기도 낭원데기 럭톡리버니 아두가니 누파 아무다 젠키도이바 가이도 룽다 눅시자버 미삭다기 마람짜다 셀피요 하이로이니 마하짜다 낭보 아이소 칼리버니 마기 몽세 그리노 마다위나 ngasi기 누미타 마두기 누피도 yumsida purakadabani chatlo nangne nupi puraktradi yum changhalloidabani chaksu thongoi nupi duna thongaga chadoini purao ima ngairamge hoide ngasidi chenge thongna lakpugum tawi ima gi yathang lekhata phade khoimu matha sana chatli ngasaidagi mahak mayumda hanjingani kawba makhai leithoi amuksu mathong maram khangda khongna puwa maikaida chatli haijari mathanta ahibu kaidagi selna hidak lerga pusindoinobo kanada hangne hanglasu piroini kanamtana nungsidabani ba ise ai sane su khangdi khangjaiba pusindragana nupigi so adusu numit chuppa malangdeba phururagana moi mabung kogjing ko phai man ba mari duna netpaga kawbaga tawduiba masam ipha phagai chatlingai leisi henbi tungdagi sor thabe thabe honduna mangda lepse lakduna Karino tawrishe sukta atade haiba kaida laglino ayuna ba laglira aduga aibo sinata chatliba kaino ta khoimo adu ya motna laglide ado motlabasu nangi phajabadi handi sini hena phaida atopana mityeng karan chandadaba khoimo ngaktang gyan mangi mana leiribasi kadaidana haina koyeng yengi aduga mathanda sonjai kadaidano aina laglisina aidi wakhalamada hanna tuna yengda nungtigi chatkibagi hainabise gyan mangasu chatlamisibu asigi aigi dawse lu kokpada lentai haiduni nangi nungsi wahaiga daningdringa sidi kari tawrage morom ayengba madu sum yenglisibo nang kanano karino dada khoimu aibu kanano haire isibo leisi henbe aise noi somda sum thabak ama laklamani hayeng amuk laklagi aduga unarasi ai ngasigidi khara thuri chalagi haiduna hanna yengda chatki leisi henbina haijai mawong amani magi mawong matawsi aisu imaga khanaraga thoklakpani sidi tanum chare inakrage haiduna leisi henbina ta khoimu ngai khuo khoimu amuk ta narakpaduda kari dawre leisi henbe ai heng la agiba hayeng la ano ai ngasi na tung ilaglage Karino da ngasidi yaroi kaige aidi laklani yomda imana hanjilakano hayobani aisu taptagai khanaraga halaklaro hairambani karantong aine bathai am sari bani angangi hida phauleina base leitabagi ngauringa sida karige anga kanagi hida yaro ngasidi kadar phadar laithokpa yaroi nangna sel hairasu pige lao chatase oh ngasidi loiredada aigi nupigi mihun mata aduga somdana thongada ngairi ngauba thoklakteda kuiriba ngairisi numit pu tadori pukkasi tatleba imana ngangsu ngangbani phaniyamdi yamli mangoda ina thadariba selse haish sida sum leibana kanaroi mamanabi tharikha hoigi thongalda thoklakpa ngairaga hangubana pharani haiduna lakli khoimu chanaba haigadra tharikha so thonggalgi konthong ihang hangdo I haiduna thingjin ke lakpani khoimuna lepli badu ubada kauri tharik thana ta khoimuna tro nungdang wairam sida kaida chalobano natraga leisi hen biga unarui ro phari da tharik tha nang thoklakpa leisi hen bida amda kau thopiro thengji lakle aibu ngasi gaktani ai mangonda aruba wam ta hairam ge dawbani amda mateng pangbiu tandi tanbani ohoise lao ngasi khang mateng pangbabu nungdanga tasilakpaga machanaga masangamdabagi ningai horakpaga mapuroibana ayuk thokhibadagi hanjilaktabaga tanobi mananganda machapo aduna mangonda hangat handa chatli tanja adudani thongaldagi mapuroibana thangningda makhong thangduna changlakliba amuksu urai nupi amasu yawrakpa tanobi sauna yoksilakpa ngairi khoimu thangningda thanglakpana mayum yoksilakle mahakti leisi henbidi ningbu ningsingdre magi nupina tawgadaba saptradu ubada adu khaknate khalliba mabung maridu su ningsinglibani angangi hidakti kadai no leisi henbi khoimudo onchenduna tapna ta khoimua noigi yumlo sise kanano sina natai maro
ꯅꯪꯕꯨ ꯅꯊꯟꯇ ꯄꯣꯛꯏ ꯍꯥꯏꯗꯥꯏꯅꯦ ꯈꯣꯏꯃꯨ ꯈꯨꯝꯗꯦ ꯇꯥꯗꯕ ꯑꯃꯒꯨꯝ ꯂꯩꯁꯤꯜꯂꯤ ꯃꯇꯧꯗꯨꯗ ꯍꯥꯏꯔꯛꯏ ꯂꯩꯁꯤ ꯍꯦꯟꯕꯤꯅ ꯀꯩꯅꯣ ꯇꯥ ꯈꯣꯏꯃꯣ ꯉꯁꯥꯏꯗꯒꯤꯅꯤ ꯅꯪꯅ ꯋꯥ ꯃꯆꯦꯠ ꯑꯃꯐꯥꯎ ꯉꯥꯡꯗ꯭ꯔꯤꯁꯦ ꯀꯩꯗꯧꯔꯒꯦ ꯇꯅꯧꯕꯤꯅ ꯈꯨꯝꯂꯔꯣꯏ ꯄꯥꯈꯪ ꯁꯥꯕꯒꯤ ꯃꯆꯤꯟꯁꯦ ꯐꯣꯠꯆꯤꯟꯈ꯭ꯔꯦ ꯇꯥꯠ ꯍꯩꯈ꯭ꯔꯕ ꯃꯥꯒꯤ ꯅꯨꯄꯥꯗ ꯑꯃꯨꯛ ꯑꯣꯟꯁꯤꯟꯗꯨꯅ ꯅꯨꯄꯥ ꯀꯗꯥꯏꯅꯣ ꯑꯉꯥꯡꯒꯤ ꯍꯤꯗꯥꯛꯇꯤ ꯅꯪꯗꯤ ꯍꯤꯗꯥꯛ ꯂꯩꯕ ꯆꯠꯈ꯭ꯔꯒ ꯅꯨꯄꯤ ꯄꯨꯗꯨꯅ ꯂꯥꯛꯂꯤꯕ ꯅꯠꯇ꯭ꯔꯣ ꯅꯆꯥ ꯑꯅꯥꯕꯁꯦ ꯀꯥꯎꯗꯨꯅ ꯋꯥꯈꯜ ꯅꯨꯡꯉꯥꯏꯔꯤꯕ ꯉꯝꯁꯨ ꯉꯝꯃꯤꯗꯀꯣ ꯅꯪꯒꯤ ꯊꯃꯣꯏꯁꯦ ꯀꯩꯅꯣ ꯇꯥ ꯈꯣꯏꯃꯣ ꯁꯨꯝ ꯇꯨꯃꯤꯟ ꯂꯩꯔꯤꯁꯦ ꯀꯩꯒꯤꯅꯣ ꯈꯨꯝꯃꯣ ꯃꯍꯥꯛꯁꯦ ꯀꯅꯥꯅꯣ ꯂꯩꯁꯤ ꯍꯦꯟꯕꯤ ꯅꯪ ꯋꯥꯔꯧ ꯃꯍꯥꯛꯁꯦ ꯑꯩꯒꯤ ꯅꯨꯄꯤꯅꯤ ꯀꯔꯤ ꯍꯥꯏꯕ ꯃꯍꯥꯛꯁꯦ ꯅꯪꯒꯤ ꯅꯨꯄꯤ ꯅꯪꯗꯤ ꯅꯍꯥꯟꯈꯩ ꯄꯥꯈꯪ ꯁꯥꯗꯨꯅ ꯑꯩꯉꯣꯟꯗ ꯃꯤꯅꯝꯕ ꯙꯥꯠ ꯇꯧꯕ ꯑꯩꯅꯗꯤ ꯊꯥꯖꯔꯨꯕꯅꯦ ꯇꯅꯧꯕꯤꯅ ꯃꯄꯨꯔꯣꯏꯕꯗ ꯅꯨꯄꯥ ꯅꯪꯁꯦ ꯑꯣꯟꯊꯣꯛꯅꯁꯨ ꯐꯠꯈꯤꯗ꯭ꯔꯦ ꯊꯕꯛ ꯁꯨꯅꯤꯡꯗꯕꯗꯒꯤ ꯍꯦꯟꯗꯣꯛꯇꯨꯅ ꯄꯥꯈꯪ ꯁꯥꯔꯒ ꯅꯨꯄꯤ ꯀꯣꯏꯗꯨꯅ ꯄꯨꯁꯤꯜꯂꯛꯄ ꯅꯪꯒꯤ ꯑꯄꯤꯛꯄ ꯅꯆꯥꯁꯤꯡꯒꯤ ꯇꯨꯡꯒꯤ ꯀꯔꯤꯁꯨ ꯈꯟꯗꯕ ꯍꯧꯖꯤꯛ ꯅꯨꯄꯤꯁꯦ ꯌꯥꯝ ꯊꯨꯅ ꯆꯠꯍꯟꯀꯣ ꯂꯩꯁꯤ ꯍꯦꯟꯕꯤꯅ ꯈꯣꯏꯃꯨꯗ ꯇꯥ ꯈꯣꯏꯃꯣ ꯅꯪ ꯋꯥ ꯉꯥꯡ ꯇꯨꯃꯤꯟ ꯂꯩꯕ ꯌꯥꯔꯣꯏ ꯈꯨꯝꯃꯣ ꯇꯅꯧꯕꯤꯅ ꯃꯄꯨꯔꯣꯏꯕꯗ ꯑꯣꯟꯁꯤꯟꯗꯨꯅ ꯅꯨꯄꯥ ꯅꯪꯅꯦ ꯅꯨꯄꯤ ꯑꯇꯣꯝꯕꯤꯁꯤꯒ ꯅꯨꯡꯉꯥꯏꯅ ꯂꯩꯖꯍꯧ ꯑꯩꯅꯦ ꯅꯆꯥꯁꯤꯡꯁꯤꯒ ꯄꯨꯟꯅ ꯊꯋꯥꯏ ꯑꯁꯦ ꯊꯥꯈ꯭ꯔꯒꯦ ꯃꯆꯥꯅꯨꯄꯤ ꯑꯍꯟꯗꯨꯁꯨ ꯇꯤꯡꯉꯛ ꯌꯦꯡꯂꯤ ꯑꯃꯅ ꯅꯥꯡꯀꯟꯗ ꯀꯞꯂꯤ ꯈꯣꯏꯃꯨ ꯃꯊꯟꯇ ꯃꯁꯥꯒꯤ ꯑꯁꯣꯏꯕ ꯈꯪꯂꯛꯄꯒꯨꯝ ꯂꯩꯁꯤ ꯍꯦꯟꯕꯤꯗ ꯑꯣꯟꯁꯤꯟꯗꯨꯅ ꯑꯩ ꯌꯥꯝ ꯂꯥꯜꯂꯦ ꯑꯩꯕꯨ ꯉꯥꯛꯄꯤꯌꯨ ꯑꯩꯒꯤ ꯑꯁꯣꯏꯕ ꯈꯣꯡꯊꯥꯡꯗ ꯅꯪꯕꯨꯁꯨ ꯌꯥꯎꯍꯜꯂꯨꯔꯦ ꯑꯩ ꯅꯪꯕꯨ ꯂꯧꯁꯤꯟꯕ ꯉꯝꯂꯔꯣꯏ ꯀꯔꯤ ꯍꯥꯏꯕ ꯇꯅꯧꯕꯤ ꯂꯩꯁꯤ ꯍꯦꯟꯕꯤꯗ ꯑꯣꯟꯁꯤꯜꯂꯒ ꯅꯨꯄꯤ ꯅꯪꯅꯦ ꯌꯥꯝ ꯊꯨꯅ ꯆꯠꯂꯣ ꯃꯁꯦ ꯃꯍꯥꯜ ꯁꯨꯅꯤꯡꯗꯕ ꯄꯥꯈꯪ ꯁꯥꯕ ꯅꯍꯥꯛꯅ ꯂꯩꯒꯦꯁꯨ ꯂꯩꯌꯨ ꯑꯩꯗꯤ ꯀꯔꯤꯁꯨ ꯍꯥꯏꯔꯣꯏ ꯅꯪꯅ ꯑꯃꯨꯛ ꯃꯥꯁꯦ ꯊꯥꯛꯀꯦꯁꯨ ꯊꯥꯛꯍꯧꯔꯣ ꯑꯗꯨꯕꯨ ꯑꯩꯅꯗꯤ ꯂꯦꯝꯅ ꯊꯥꯔꯣꯏ ꯏꯃꯨꯡ ꯃꯔꯤꯗ ꯇꯥꯛꯇꯨꯅ ꯃꯥꯅꯦ ꯄꯔꯥ ꯑꯃꯗꯤ ꯇꯝꯕꯤꯅꯤ ꯅꯨꯄꯤ ꯅꯪꯁꯨꯅꯤ ꯀꯅꯥꯅꯣ ꯀꯔꯤꯅꯣ ꯈꯪꯗꯅ ꯀꯔꯤꯒꯤ ꯅꯨꯄꯥ ꯑꯃꯒꯤ ꯃꯇꯨꯡꯗ ꯍꯦꯛꯇ ꯏꯟꯅꯔꯛꯂꯤ ꯅꯨꯄꯤ ꯑꯣꯏꯔꯗꯤ ꯅꯁꯥꯅ ꯆꯦꯛꯁꯤꯟꯒꯗꯕꯅꯤ ꯃꯥꯏꯊꯣꯡꯒꯤ ꯐꯖꯕ ꯑꯔꯪ ꯑꯔꯥꯛꯇ ꯄꯨꯟꯁꯤ ꯆꯨꯞꯄ ꯇꯨꯡ ꯀꯣꯏꯅ ꯆꯠꯄ ꯌꯥꯔꯣꯏꯅꯦ ꯐꯖꯕꯒꯤ ꯃꯔꯨꯝꯗ ꯃꯥꯅ ꯂꯣꯠꯂꯤꯕ ꯁꯥꯟꯅꯔꯤꯕ ꯃꯤꯅꯝꯂꯤꯕꯁꯦ ꯈꯪꯂꯦꯗꯅ ꯑꯗꯨꯒ ꯑꯩꯗꯤ ꯆꯌꯦꯠꯅꯕ ꯄꯨꯟꯁꯤꯗ ꯍꯤꯡꯕ ꯄꯥꯝꯗꯦ ꯅꯪꯅ ꯄꯤꯌꯨ ꯍꯥꯏꯕ ꯑꯩ ꯄꯤꯕ ꯉꯝꯅꯤ ꯌꯦꯟꯅꯕ ꯉꯝꯅꯤ ꯑꯗꯨꯕꯨ ꯑꯩꯒꯤ ꯅꯨꯄꯥꯗꯤ ꯑꯩꯅ ꯄꯤꯊꯣꯛꯄ ꯉꯝꯂꯣꯏ ꯅꯪ ꯑꯩꯕꯨ ꯋꯥꯔꯧꯅꯨ ꯑꯩꯒꯤ ꯏꯆꯥꯒꯤ ꯅꯤꯡꯉꯝꯗꯕ ꯃꯃꯤꯠꯀꯤ ꯄꯤ ꯌꯦꯡꯕ ꯉꯝꯂꯣꯏ ꯌꯨꯝꯁꯦ ꯊꯨꯅ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯣ ꯂꯩꯁꯤ ꯍꯦꯟꯕꯤ ꯃꯍꯥꯛꯀꯤ ꯑꯁꯣꯏꯕ ꯈꯪꯂꯛꯄꯒꯨꯝ ꯃꯕꯨꯛꯅꯤꯡ ꯅꯨꯡꯁꯤꯕꯒ ꯂꯣꯏꯅꯅ ꯅꯤꯡꯉꯝꯗꯅ ꯍꯥꯏꯔꯛꯂꯝꯃꯤ ꯏꯅꯝꯃꯗ ꯑꯩ ꯌꯦꯠꯀꯦ ꯈꯟꯗꯦ ꯑꯩꯅ ꯂꯥꯟꯕꯅꯤ ꯅꯨꯄꯤ ꯑꯃ ꯑꯣꯏꯔꯒ ꯏꯁꯥꯅ ꯆꯦꯛꯁꯤꯟꯗꯕꯒꯤ ꯑꯁꯣꯏꯕꯅꯤ ꯃꯥꯏꯊꯣꯡꯒꯤ ꯐꯖꯕꯗ ꯉꯥꯎꯔꯨꯕꯒꯤꯅꯤ ꯑꯩ ꯏꯔꯥꯟ ꯌꯥꯖꯔꯦ ꯅꯪꯁꯨ ꯂꯥꯟꯗꯦ ꯅꯪꯗꯤ ꯂꯩꯁꯥꯕꯤꯅꯤ ꯋꯥꯈꯜ ꯈꯔ ꯊꯦꯟꯕꯒꯤ ꯅꯪꯕꯨ ꯏꯅꯝꯃꯅ ꯁꯥꯎꯅꯤꯡꯕꯅꯤ ꯃꯁꯤ ꯄꯨꯝꯅꯃꯛꯁꯦ ꯃꯍꯥ ꯇꯧꯉꯝꯕꯁꯦ ꯃꯁꯤꯅꯦ ꯃꯍꯤꯛꯇꯤ ꯃꯁꯤꯅ ꯄꯥꯈꯪ ꯁꯥꯔꯨꯕꯗꯒꯤ ꯊꯣꯛꯂꯛꯄꯅꯦ ꯊꯥꯔꯤꯛꯊꯥ ꯂꯩꯁꯤ ꯍꯦꯟꯕꯤꯒꯤ ꯃꯃꯥꯅ ꯃꯆꯥ ꯍꯜꯂꯛꯇ꯭ꯔꯦ ꯍꯥꯏꯗꯨꯅ ꯋꯥꯈꯜ ꯋꯥꯅ ꯂꯩꯍꯧꯕꯗꯨ ꯎꯔꯒ ꯃꯍꯥꯛꯁꯨ ꯋꯥ ꯃꯈꯥ ꯇꯥꯔꯝꯗ ꯊꯣꯛꯂꯛꯂꯤ ꯉꯧꯕ ꯊꯥꯔꯤꯛꯊꯥꯗ ꯑꯣꯟꯁꯤꯟꯗꯨꯅ ꯍꯪꯉꯛꯏ ꯂꯩꯁꯤ ꯍꯦꯟꯕꯤꯗꯤ ꯀꯗꯥꯏꯅꯣ ꯃꯥꯗꯤ ꯃꯥꯗꯤ ꯂꯩꯍꯧꯗꯦ ꯀꯥꯏꯗꯅꯣꯃ ꯆꯠꯈꯤꯅ ꯂꯩꯍꯧꯗꯦ ꯀꯩ ꯍꯥꯏꯕ ꯃꯥ ꯂꯩꯍꯧꯗꯦꯕ ꯍꯣꯏ ꯉꯧꯕ ꯃꯊꯟꯇ ꯍꯥꯏꯖꯩ ꯉꯁꯤꯒꯤ ꯅꯨꯃꯤꯠꯇ ꯃꯥ ꯅꯠꯇ꯭ꯔꯁꯨ ꯅꯨꯄꯤꯗꯤ ꯆꯦꯟꯗꯕ ꯁꯨꯛꯌꯥ ꯌꯥꯗꯦ ꯅꯠꯇ꯭ꯔꯗꯤ ꯏꯃꯥꯅ ꯌꯨꯝꯗ ꯆꯪꯍꯜꯂꯔꯣꯏꯕ ꯑꯗꯨꯗꯤ ꯑꯩ ꯀꯃꯥꯏ ꯇꯧꯅꯤ ꯉꯧꯕ ꯑꯩꯁꯨ ꯆꯪꯉꯒꯦ ꯉꯧꯕꯅ ꯊꯥꯔꯤꯛꯊꯥꯒꯤ ꯈꯨꯗꯥꯡꯇ ꯄꯥꯏꯗꯨꯅ ꯑꯩ ꯅꯨꯄꯤ ꯂꯩ ꯅꯪ ꯑꯣꯏꯅ ꯆꯦꯟ ꯇꯥꯕꯅꯤ ꯁꯥꯎꯅꯨ ꯃꯁꯤ ꯄꯨꯝꯅꯃꯛꯁꯦ ꯅꯃꯥꯟꯅꯕꯤꯗꯨꯅ ꯊꯣꯛꯍꯜꯂꯤꯕꯅꯤ ꯂꯥꯛꯑꯣ ꯆꯠꯂꯁꯤ ꯀꯩꯅꯣ ꯉꯧꯕ ꯈꯨꯠꯁꯤ ꯌꯥꯝ ꯊꯨꯅ ꯊꯥꯗꯣ ꯑꯩꯅ ꯅꯪꯉꯣꯟꯗ ꯀꯔꯤ ꯀꯥꯏꯕ ꯇꯧꯈ꯭ꯔꯒꯦ ꯅꯪ ꯂꯩꯀꯥꯏ ꯇꯥꯅꯕ ꯂꯥꯎꯖꯅꯤ ꯂꯥꯎꯔꯁꯨ ꯂꯥꯎꯗ꯭ꯔꯁꯨ ꯑꯩꯗꯤ ꯅꯪꯕꯨ ꯄꯨꯔꯅꯤ ꯑꯗꯨꯒ ꯅꯪꯒꯤ ꯅꯔꯥꯟ ꯍꯥꯏꯕꯕꯨ ꯅꯃꯥꯟꯅꯕꯤ ꯃꯍꯥ ꯁꯦꯂꯥꯏ ꯆꯨꯕꯤꯗꯣ ꯑꯗꯨꯅ ꯂꯧꯊꯣꯛꯈꯤꯕ ꯑꯩꯒꯤ ꯏꯔꯜꯁꯤꯡ ꯑꯗꯣ ꯅꯪꯁꯨ ꯃꯆꯨꯝ ꯆꯥꯕ ꯌꯥꯎꯕꯒꯤꯅꯤ ꯊꯥꯗꯣ ꯍꯥꯏꯕꯅꯦ ꯉꯧꯁꯨ ꯉꯧꯗꯕ ꯉꯧꯕ ꯅꯪꯕꯣ ꯀꯅꯥ ꯂꯩꯒꯦ ꯑꯃꯨꯛ ꯀꯥꯊꯤꯅ ꯑꯩ ꯐꯥꯔꯦ ꯑꯩꯕꯨ ꯀꯟꯕꯤꯌꯣ ꯍꯩ ꯂꯥꯎꯒꯅꯨ ꯐꯥꯒꯤꯗꯒꯤ ꯁꯥꯎꯔꯛꯀꯅꯤ ꯑꯩꯕꯨ ꯑꯃꯨꯛ ꯀꯥꯊꯤ ꯒꯥꯏꯅꯤ ꯑꯔꯤꯕꯤ ꯅꯪ ꯅꯌꯨꯝꯗ ꯀꯩꯗꯧꯈꯤꯒꯦ ꯍꯥꯏꯕꯅꯣ ꯍꯥ ꯑꯩꯈꯣꯏꯗ ꯅꯨꯡꯉꯥꯏꯅ ꯂꯩꯖꯔꯨ ꯂꯥꯎ ꯁꯨꯡꯐꯨ ꯐꯨꯕꯤꯔꯣꯏ ꯂꯩꯁꯤ ꯍꯦꯟꯕꯤ ꯅꯤꯡꯉꯝꯗ ꯃꯌꯨꯝꯗ ꯍꯜꯂꯛꯂꯤ ꯅꯨꯡꯗꯥꯡ ꯋꯥꯏꯔꯝꯒꯤ ꯃꯝꯂꯤꯗꯤ ꯇꯧꯔꯤ ꯉꯁꯤꯗꯤ ꯃꯃꯥꯕꯨꯁꯨ ꯅꯨꯡꯁꯤꯔꯛꯂꯤ ꯃꯃꯥꯅ ꯍꯥꯏꯕꯗ ꯀꯔꯤꯁꯨ ꯈꯟꯈꯤꯗꯕꯅ ꯉꯁꯤꯗꯤ ꯑꯋꯥꯕ ꯏꯀꯥꯏꯕ ꯅꯪꯕꯅꯤ ꯈꯟꯖꯔꯛꯂꯤ ꯁꯛꯍꯦꯟꯕꯤ ꯃꯆꯥꯅꯨꯄꯤ ꯎꯕꯗ ꯅꯪꯗꯤ ꯀꯗꯥꯏꯗ ꯂꯩꯔꯨꯒꯦ ꯏꯃꯥꯅ ꯉꯁꯥꯏꯗꯒꯤ ꯋꯥꯈꯜ ꯋꯥꯔꯤꯕꯁꯦ ꯀꯔꯤꯒꯤ ꯈꯪꯗꯦ ꯏꯃꯥꯅ ꯉꯥꯡꯕꯗꯤ ꯅꯪꯕꯨ ꯁꯣꯏꯈꯤꯒꯅꯤ ꯄꯥꯈꯠꯄꯒꯤꯅꯦ ꯏꯃꯥ
ꯑꯩ ꯌꯥꯝ ꯂꯥꯜꯂꯤ ꯏꯃꯥꯅ ꯍꯥꯏꯕ ꯏꯜꯂꯒꯦ ꯑꯩ ꯋꯥꯈꯜ ꯈꯔ ꯊꯤꯟꯃꯟꯈ꯭ꯔꯦ ꯏꯃꯥꯅ ꯍꯥꯏꯕꯗ ꯂꯧꯔꯝꯂꯗꯤ ꯉꯁꯤ ꯑꯩꯅ ꯏꯀꯥꯏꯕ ꯆꯣꯛꯄ ꯅꯪꯂꯤꯁꯦ ꯅꯪꯉꯝꯂꯣꯏꯗꯕꯅꯤ ꯏꯃꯥ ꯂꯩꯁꯤꯍꯦꯟꯕꯤ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤ ꯃꯍꯥꯛꯁꯨ ꯋꯥꯈꯜ ꯇꯥꯔꯛꯈꯤ ꯃꯍꯥꯛꯅ ꯇꯧꯔꯨꯕ ꯈꯨꯗꯤꯡꯃꯛ ꯃꯁꯥꯅ ꯈꯪꯖꯔꯛꯈꯤ ꯃꯍꯥꯛ ꯄꯥꯎꯁꯨ ꯇꯥꯔꯤ ꯉꯧꯕꯒ ꯊꯥꯔꯤꯛ ꯊꯥꯒ ꯆꯦꯜꯂꯦ ꯍꯥꯏꯕ ꯊꯃꯣꯏꯗ ꯅꯤꯡꯉꯝꯗꯕ ꯍꯦꯟꯅ ꯐꯥꯎꯗꯨꯅ ꯂꯦꯟꯈꯤ ꯃꯍꯥꯛꯅ ꯋꯥꯈꯜ ꯇꯥꯔꯛꯄ ꯃꯤꯀꯨꯞꯇ ꯃꯥꯒꯤꯅꯤ ꯍꯥꯏꯕ ꯂꯩꯔꯝꯗ꯭ꯔꯦ